ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯩꯁꯥꯝ ꯄꯤꯌꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯤꯝꯕꯥꯜ ꯅꯥꯝꯃ ꯄꯩꯇꯛ ꯇꯧꯏ꯫ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯨꯁꯨ ꯃꯆꯤꯟ ꯃꯀꯣꯏ ꯃꯥꯟꯅꯗ ꯈꯔ ꯑꯃꯅ ꯀꯧꯈꯠ ꯈꯔ ꯑꯃꯅ ꯆꯣꯟꯊ ꯐꯤ ꯑꯃ ꯅꯞꯂꯤ ꯅꯞꯂꯤ ꯌꯥꯜꯂꯤ꯫ ꯃꯆꯤꯟ ꯑꯗꯨꯅ ꯉꯥꯡꯁꯪ ꯉꯥꯡꯅ ꯂꯝꯕꯦꯜ ꯑꯗꯨꯗ ꯉꯥꯡꯗꯅ ꯂꯥꯛꯏ꯫ ꯃꯆꯤꯜ ꯑꯗꯨꯅ ꯁꯨꯝ ꯉꯥꯡꯂꯒ ꯂꯥꯛꯄꯗ ꯃꯍꯤ ꯑꯣꯏ ꯃꯄꯪ ꯑꯣꯏ ꯄꯥꯏꯊꯣꯔꯛꯏ꯫ ꯏꯕꯦꯜꯂꯩꯗꯣ ꯉꯥꯡꯕ ꯁꯨꯛꯂꯦꯞ ꯂꯦꯞꯇꯦ꯫ ꯑꯗꯨꯛ ꯁꯥꯡꯈ꯭ꯔꯕ ꯂꯝꯕꯦꯜ ꯑꯗꯨ ꯂꯥꯛꯄꯗ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯏꯕꯦꯜꯂꯩ ꯀ꯭ꯋꯥ ꯑꯗꯨꯒꯤ ꯃꯍꯤꯒꯗꯨ ꯄꯤꯠ ꯂꯥꯎꯅ ꯎꯠꯊꯣꯛꯏ꯫ ꯃꯤ ꯆꯣꯡꯅꯤ ꯆꯣꯡꯉꯣꯏꯒ ꯈꯪꯕꯤ ꯄꯣꯟꯇꯦ꯫ ꯏꯅꯥꯎ ꯅꯪꯕꯨꯅꯦ ꯅꯣꯏ ꯇꯥꯗꯁꯤ ꯉꯥꯡꯕ ꯌꯥꯗꯦ ꯃꯤ ꯃꯃꯥꯁꯤꯒꯤ ꯃꯤꯆꯪꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯕ꯫ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯦꯝꯆꯥꯁꯨ ꯂꯣꯏꯅ ꯇꯤꯟꯅꯕꯗ ꯅꯣꯞꯇ꯭ꯔꯕ ꯃꯤꯗꯥꯅꯤ꯫ ꯏꯆꯦ ꯏꯕꯦꯜꯂꯩ ꯅꯣꯏꯗ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤꯗꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯅꯤꯡꯗꯦ ꯍꯅꯨꯕꯤ ꯑꯃ ꯂꯩꯔꯤꯅꯦ ꯇꯧꯔꯤꯗꯨꯅꯅꯦ ꯑꯁ ꯍꯥꯏꯅꯤꯡꯗꯦ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯊꯕꯛ ꯑꯝꯇ ꯇꯧꯕꯁꯦ ꯃꯆꯨ ꯇꯥꯏꯒ ꯇꯥꯗꯦꯒꯅ ꯇꯞꯅ ꯉꯥꯡꯉꯨ ꯅꯇꯤꯟꯗꯨ ꯆꯣꯡꯉꯤ ꯑꯗꯨꯗꯤ ꯏꯆꯦꯁꯨ ꯆꯣꯡꯉꯤꯅ ꯍꯥꯏꯔꯣꯏꯅ ꯍꯥꯏꯗꯕꯅꯤ ꯀꯅꯥꯒꯤ ꯅꯆꯤꯟꯅꯦꯅ ꯏꯉꯥꯡꯉꯩ ꯃꯤꯒꯤ ꯃꯥꯏꯁꯤꯗ ꯆꯣꯡꯆꯤꯟ ꯉꯥꯡꯂꯒ꯫ ꯏꯕꯦꯜꯂꯩ ꯃꯔꯩ ꯇꯧꯔꯛꯄꯗꯒꯤ ꯐꯦꯠ ꯂꯥꯎꯗꯨꯅ ꯂꯥꯛꯏ ꯉꯥꯡꯗꯅ꯫ ꯏꯁ ꯃꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯗꯕꯅꯤ ꯑꯗꯨꯒ ꯃꯥꯅꯩꯕꯨ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯀꯥꯏꯅ ꯃꯤꯉꯣꯟꯗꯒ ꯋꯥꯔꯤ ꯁꯥꯔꯝꯗ ꯍꯦꯔꯥ ꯅꯨꯡꯉꯥꯏꯅꯤꯕ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯁꯤ ꯏꯕꯦꯜꯂꯩ ꯀꯅꯥꯅꯣ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯍꯦ ꯑꯗꯨ ꯈꯣꯏꯗꯧ ꯁꯥꯎꯒꯠꯇꯨꯅ ꯂꯥꯛꯂꯤꯉꯩꯗ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯤꯅꯧꯗꯨ ꯐꯅꯦꯛꯀ ꯁꯦꯠꯂꯒ ꯂꯩꯔꯝꯕꯗꯨꯗ ꯇꯤꯡ ꯍꯦꯛ ꯂꯥꯎꯏ꯫ ꯍꯩ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ ꯇꯧ ꯁꯥꯔꯤꯗꯣ ꯀꯩꯅꯣꯅꯦ ꯅꯠꯇꯦ ꯅꯪꯁꯤ ꯂꯥꯕ꯭ꯔꯥ ꯑꯃꯣꯝꯂ ꯍꯥꯏꯕ ꯏꯃꯥꯅꯦ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ꯫ ꯏꯁ ꯊꯦꯛꯇꯅ ꯖꯒꯣꯏꯒ ꯁꯥꯔꯤꯌꯦ꯫ ꯇꯣꯝꯕꯤꯅꯧ ꯈꯔ ꯊꯦꯛꯇꯛ ꯇꯧꯏ ꯅꯨꯄꯤꯗꯧꯅ꯫ ꯑꯣꯏꯃ ꯈꯪꯉꯦ ꯖꯥꯕꯤ ꯖꯒꯣꯏꯒꯤ ꯄꯨꯡꯗꯣꯟꯒ ꯂꯣꯏꯅ ꯀꯥꯏꯔꯦ ꯀꯩ ꯆꯥꯅꯔꯤꯒꯦ ꯀꯩ ꯆꯥꯒꯦꯅ ꯉꯥꯎꯁꯤꯟꯅꯩꯅꯣ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯤ ꯌꯦꯡꯅꯤꯡꯗ꯭ꯔꯒꯅ ꯅꯃꯤꯠꯇꯨ ꯈꯨꯝꯖꯤꯜꯂꯣ꯫ ꯃꯁꯤ ꯁꯛꯇꯥ ꯑꯁꯤꯒ ꯀ꯭ꯋꯥꯛ ꯆꯥꯖꯦꯟꯕꯤ ꯍꯦꯛ ꯃꯥꯟꯈꯩ ꯃꯁꯦ ꯏꯆꯥꯅꯤꯒ ꯍꯥꯏꯅꯤꯡꯗꯦꯅꯦꯍꯦ ꯁꯛꯇꯥ ꯊꯤꯌꯦ꯫ ꯑꯣ ꯑꯩꯁꯨꯅꯦ ꯏꯃꯥꯒꯤ ꯃꯆꯥꯅꯤ ꯀꯥꯏꯅ ꯍꯥꯏꯖꯅꯤꯡꯗ꯭ꯔꯦ ꯑꯁꯨꯛ ꯊꯤꯕ ꯅꯪꯕꯨ ꯏꯃꯥꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯉꯝꯖꯔꯣꯏ ꯑꯩ ꯍꯪꯒꯣꯏꯌꯦ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯃꯁꯤ ꯍꯔꯦ ꯃꯃꯥ ꯑꯩꯉꯣꯟꯗ ꯐꯥꯎ ꯁꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯌꯦꯃꯤ ꯑꯩꯁꯦ ꯐꯖꯕꯗ ꯂꯝ ꯌꯧꯔꯤꯕ ꯌꯦꯡꯉꯣ ꯅꯄꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏꯕ ꯅꯣꯛꯇꯨ ꯅꯣꯛꯁꯤꯟꯒꯦ ꯃꯁꯤ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯦ꯫ ꯑꯗꯨꯝꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯆꯥꯅꯨꯄꯤ ꯇꯅꯧꯕꯤꯗꯨ ꯏꯁꯧ ꯇꯧꯗꯨꯅ ꯄꯥꯏꯊꯣꯔꯛꯏ꯫ ꯑꯩꯅ ꯉꯁꯥꯏꯗꯩ ꯑꯁꯤꯒꯤ ꯐꯅꯦꯛꯁꯤ ꯊꯤꯔꯤꯅꯦꯕ ꯃꯤꯅ ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯄꯗ ꯁꯦꯠꯀꯦꯅ ꯇꯧꯔꯒ ꯑꯗꯨꯒ ꯑꯩ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯉꯦ ꯇꯥꯆꯧ ꯌꯥꯝ ꯊꯨꯅ ꯑꯩꯒꯤ ꯐꯅꯦꯛꯇꯣ ꯄꯤꯔꯣ ꯍꯥꯏꯕꯅꯦ꯫ ꯄꯤꯒꯦꯍꯦ ꯀꯔꯤꯅꯣ ꯃꯃꯥꯗꯨ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯐꯝꯊꯈꯤ꯫ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯦ ꯀꯅꯥ ꯂꯧꯔꯤꯅꯣ ꯍꯥꯏꯕ ꯑꯁꯨꯛ ꯌꯥꯝꯅ ꯁꯣꯅꯣ ꯐꯣꯅꯣ ꯆꯨꯕ ꯉꯥꯏꯍꯥꯛꯇ ꯎꯅꯕ ꯌꯥꯗꯕ ꯃꯆꯥ ꯑꯅꯤꯁꯤꯕꯨ ꯀꯔꯤꯅꯣ ꯅꯈꯨꯠ ꯅꯅꯥ ꯌꯥꯎꯅꯔꯤꯗꯣ ꯅꯣꯏ ꯂꯥꯎꯅꯕꯗ ꯃꯤꯠꯀꯥꯁꯦ ꯂꯣꯏꯅ ꯆꯣꯡꯊꯣꯛꯈꯤꯗꯧꯔꯦꯕ ꯈꯟꯅꯗꯣꯏ ꯁꯔꯨꯛ ꯍꯥꯠꯇꯣꯛꯅꯧꯅꯦꯍꯦ ꯅꯣꯏ ꯈꯥꯝꯗꯣꯛꯅꯕꯗ ꯑꯩꯁꯦ ꯁꯤꯗꯧꯔꯕ ꯈꯪꯉꯤꯗꯅ ꯍꯥꯠꯇꯣꯛꯅꯍꯧꯔꯣ ꯑꯩ ꯆꯪꯉꯦꯍꯦ꯫ ꯏꯕꯦꯜꯂꯩꯒꯤ ꯃꯆꯥ ꯑꯅꯤ ꯂꯩ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯃꯆꯥ ꯅꯨꯄꯥ ꯑꯍꯜ ꯇꯣꯝꯕꯤꯔꯩ ꯈꯔ ꯊꯦꯛꯇꯛ ꯇꯧꯏ ꯍꯥꯏꯗꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯧꯅ ꯇꯧꯏ꯫ ꯃꯆꯥꯅꯨꯄꯤ ꯇꯅꯧꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯣꯏꯔꯁꯨ ꯃꯆꯤꯟ ꯎꯈꯥꯛ ꯀꯟꯕꯤꯅꯤ꯫ ꯅꯨꯃꯤꯗꯥꯡꯅꯤ ꯇꯅꯧꯕꯤ ꯆꯥꯛ ꯊꯣꯡꯉꯤ ꯏꯁꯥꯏ ꯆꯈꯥꯏꯈꯩ ꯃꯕꯣꯛ ꯑꯍꯟꯕꯤꯅ ꯍꯥꯏ ꯌꯦꯡꯉꯣꯏ ꯀꯔꯤꯒꯤꯅꯣ ꯆꯥꯛ ꯊꯣꯡꯕꯕꯨ ꯑꯗꯨꯝꯅ ꯊꯣꯡꯕ ꯍꯧꯅꯕꯔꯣ ꯅꯠꯇꯦ ꯄꯨꯡꯆꯥꯏ ꯆꯥꯏꯈꯩ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯅꯥꯟꯖꯗꯕꯤꯁꯤꯗꯤ ꯇꯔꯨ ꯇꯅꯥꯟꯅ ꯆꯥꯛꯇꯨ ꯊꯣꯡꯉꯣ꯫ ꯑꯕꯣꯛ ꯆꯥꯛ ꯊꯣꯡꯕꯁꯤꯗꯤ ꯈꯔ ꯑꯗꯨꯝ ꯆꯈꯥꯏꯕ ꯇꯥꯕꯅꯤ ꯌꯥꯝ ꯅꯥꯟꯅ ꯊꯣꯡꯅꯤꯡꯉꯒꯅ ꯑꯕꯣꯛ ꯍꯦꯛ ꯊꯣꯡꯉꯣꯅ꯫ ꯃꯁꯤ ꯀꯅꯥꯕꯨ ꯂꯧꯔꯤꯅꯣ ꯑꯍꯜ ꯑꯃꯅ ꯋꯥ ꯍꯥꯏꯔꯤꯁꯦ ꯀꯔꯤꯅꯣ ꯇꯥꯁꯤꯟꯗꯦ ꯃꯌꯥꯁꯤ ꯀꯥꯔꯒ ꯈꯨꯝꯗꯣꯏꯒꯤ ꯂꯩꯅꯦ ꯑꯗꯨꯒꯤ ꯅꯑꯣꯡ ꯑꯗꯨꯅꯗꯤ ꯅꯨꯄꯥ ꯐꯪꯉꯣꯏ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯉꯣꯏꯀꯣ ꯅꯨꯄꯥꯒꯤ ꯅꯨꯄꯥ ꯉꯥꯛꯇꯅꯤꯗꯕꯣ ꯈꯨꯀꯥꯄꯤ ꯑꯃꯇꯪꯅꯦ ꯊꯦꯛ ꯂꯥꯎꯅ ꯀꯥꯞꯈꯤꯕꯗꯥꯕ ꯀ꯭ꯔꯤꯡ ꯏꯟꯅꯔꯛꯀꯤ ꯉꯥꯛꯇꯅꯤ ꯅꯨꯄꯥ ꯃꯌꯥꯝꯅ ꯇꯥꯟꯅꯔꯁꯨ ꯍꯌꯦꯡꯅꯦ ꯅꯌꯨꯝ ꯄꯥꯟꯕꯗ ꯆꯟꯅꯔꯣꯏꯅꯦ ꯂꯝꯆꯠ ꯁꯥꯖꯠꯇꯣ ꯅꯃꯥꯒꯤ ꯂꯝꯆꯠ ꯂꯧꯋꯦ ꯁꯦꯝꯗꯣꯛꯄꯤꯒꯦ ꯍꯥꯏꯔꯁꯨ ꯆꯥꯒꯦ ꯇꯧꯏ ꯃꯆꯥꯗꯤ ꯃꯃꯥꯒꯤ ꯂꯝꯆꯠ ꯂꯧꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥ ꯅꯠꯇꯦ ꯑꯕꯣꯛꯅꯁꯨ ꯌꯥꯝ ꯆꯒꯠ ꯉꯥꯡꯅꯤꯡꯉꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯇꯣꯏꯅꯤ ꯌꯦꯡꯉꯨꯀꯣ
ꯑꯩꯒꯤ ꯏꯁꯤꯡ ꯂꯥꯛꯀꯅꯤꯀꯣ ꯉꯁꯤ ꯑꯕꯣꯛ ꯊꯣꯛꯑꯦꯀꯣ ꯅꯠꯇꯦ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯈꯩꯁꯦ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯦꯅꯤ ꯑꯩꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯕꯗ ꯋꯥꯍꯩ ꯆꯥꯝꯃ ꯈꯨꯝꯃꯤ ꯀꯔꯝ ꯇꯧꯅꯤ ꯑꯩꯒꯤ ꯏꯃꯧꯒ ꯏꯁꯨ ꯅꯨꯄꯤꯒꯁꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯇꯝꯖꯅꯤꯡꯉꯥꯏꯗꯣ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯁꯥꯁꯤꯡꯁꯤꯗ ꯏꯕꯦꯜꯂꯩꯒꯤ ꯌꯨꯝꯕꯥꯜ ꯑꯁꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯨꯝꯕꯥꯜ ꯅꯠꯇꯦ ꯍꯥꯏꯗꯤ ꯀꯌꯥ ꯐꯖꯕ ꯌꯨꯝꯕꯥꯜ ꯅꯠꯇꯦ ꯃꯔꯝ ꯑꯁꯤꯅ ꯃꯅꯦꯝ ꯑꯍꯟꯕꯤꯒꯤ ꯄꯥꯝꯖꯗꯕ ꯑꯣꯏꯔꯝꯃꯤ ꯑꯌꯨꯛꯅꯤ ꯑꯍꯟꯕꯤꯅ ꯏꯪꯉꯦꯍꯦ ꯅꯠꯇꯦ ꯅꯨꯃꯤꯠꯁꯤꯅ ꯋꯥꯇꯣꯟ ꯌꯧꯔꯐꯥꯎꯗ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯜꯂꯝꯗ꯭ꯔꯤ ꯍꯩꯃ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯉꯔꯥꯡ ꯆꯥꯕꯒꯤ ꯀꯣꯜꯂꯨꯈꯥꯛꯅ ꯄꯦꯛ ꯊꯟꯈꯩ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯦ ꯄꯥꯝꯖꯗꯕꯅ ꯑꯩꯗꯤ ꯁꯣꯝꯗꯅ ꯏꯕꯦꯜꯂꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯗꯈꯩ ꯄꯣꯠꯐꯝꯗ ꯆꯥ ꯕꯣꯔꯥ ꯆꯥꯗꯨꯅ ꯊꯛꯇꯨꯅ ꯃꯤꯋꯥ ꯉꯥꯡꯅꯗꯨꯅ ꯂꯩ ꯍꯥꯏꯕꯤꯗꯤ ꯍꯥꯏꯅꯤ ꯏꯅꯦꯝꯄꯣꯛ ꯑꯃ ꯂꯩꯔꯤꯅꯦ ꯀꯥꯏꯗꯨꯅꯅꯦ ꯅꯣꯡꯃꯇ ꯊꯕꯛ ꯑꯃ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯏꯆꯥ ꯅꯨꯄꯤꯅꯤꯅ ꯑꯃ ꯂꯩꯔꯤꯗꯨꯁꯨꯅꯦ ꯇꯟꯈꯤꯕꯅ ꯃꯇꯟꯕꯗꯣ ꯑꯁ ꯂꯦꯡꯅꯤꯡꯗꯦꯀꯣ ꯍꯥꯏꯔꯤꯁꯤꯅꯤ ꯍꯧꯖꯤꯛꯅꯦ ꯑꯩꯅ ꯁꯤꯗ ꯂꯩꯊꯣꯛꯏꯕꯁꯦ ꯂꯦꯡꯈꯠꯂꯝꯈꯤꯔꯣꯏ ꯍꯥꯏ ꯀꯥꯟꯗꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯁ ꯑꯩ ꯇꯥꯟꯖꯩꯗ ꯃꯦꯝꯆꯥꯅ ꯏꯆꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯆꯦꯒꯤ ꯏꯆꯥꯗꯣ ꯌꯥꯝ ꯇꯜꯂꯤ ꯍꯥꯏꯅ ꯄꯥꯎ ꯇꯥꯏꯅꯦ ꯑꯁ ꯂꯩꯁꯥꯕꯤꯅ ꯇꯟꯕꯁꯦ ꯃꯌꯨꯝ ꯄꯥꯟ ꯈꯪꯗꯦ ꯍꯥꯏꯅꯕꯅꯤ ꯑꯣ ꯃꯄꯥ ꯂꯧꯕ ꯑꯗꯨꯒꯤ ꯅꯣꯏ ꯇꯥꯗꯗꯣ ꯑꯗꯨꯁꯨꯅꯤ ꯃꯁꯥꯅ ꯁꯦꯠꯄꯒꯤ ꯐꯤꯔꯣꯜ ꯐꯥꯎꯕ ꯁꯨꯅꯤꯡꯗꯤꯌꯦ ꯋꯥ ꯂꯣꯏꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯍꯅꯨꯕꯤꯗꯨꯅ ꯍꯩꯈ꯭ꯔꯕ ꯁꯤꯛꯇꯅ ꯉꯥꯡꯗꯣꯏꯁꯦ ꯑꯁ ꯑꯩ ꯇꯥꯟꯖꯩꯗ ꯃꯦꯝꯆꯥꯅ ꯑꯗꯨꯗꯤ ꯏꯆꯦ ꯍꯣꯏꯒꯤ ꯏꯃꯨꯡꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯇꯣ ꯑꯗꯨꯅꯅꯦ ꯏꯃꯨꯡꯁꯤꯗ ꯄꯣꯠ ꯑꯃꯠꯇ ꯂꯩꯕ ꯎꯕ ꯌꯥꯕ ꯅꯠꯇꯦꯗꯣ ꯃꯆꯥꯅꯨꯄꯤ ꯍꯣꯏꯗ ꯊꯩꯗꯣꯔꯤꯕ ꯑꯗꯨꯒꯅꯦ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯇꯩ ꯍꯣꯏꯗꯒ ꯊꯩꯗꯣꯏꯕ ꯑꯩꯈꯣꯏꯒꯨꯝꯕꯗ ꯂꯩꯃꯤꯟꯅꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯏꯇꯩ ꯍꯣꯏꯒꯤꯗꯅꯤ ꯋꯥꯔꯤꯁꯤ ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ ꯈꯨꯠꯇꯤ ꯌꯥꯎꯗꯦ ꯆꯤꯟꯗꯅꯤ ꯏꯆꯦ ꯑꯣ ꯏꯆꯦ ꯁꯅꯥꯗꯣ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨꯁꯨ ꯍꯩꯈ꯭ꯔꯕ ꯏꯃꯥꯗ ꯀꯛ ꯇꯧꯔꯅꯤ ꯑꯗꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯅꯤꯡꯕ ꯅꯠꯇꯦ ꯑꯗꯣ ꯑꯩ ꯆꯪꯉꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯣꯔꯛꯀꯦꯀꯣ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯏꯕꯦꯜꯂꯩ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯁꯤꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕꯗꯤ ꯌꯦꯡꯗꯦ ꯏꯃꯨꯡꯒꯤ ꯃꯤ ꯌꯣꯟꯈꯤꯕꯁꯤꯅ ꯂꯣꯏꯔꯦ ꯈꯪꯗ꯭ꯔꯦꯗ ꯃꯣꯏꯒꯨꯝꯕꯤ ꯃꯧ ꯀꯌꯥꯁꯦ ꯊꯣꯔꯛꯄꯗꯒꯤ ꯂꯣꯏꯔꯕꯅꯤ ꯌꯣꯟꯁꯨ ꯌꯣꯜꯂꯤ ꯑꯣꯀꯥ ꯑꯃꯨꯛ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕꯁꯨ ꯁꯥꯅꯤ ꯑꯁꯤꯕꯨ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯁꯤꯅ ꯂꯥꯜꯂꯤꯕ꯭ꯔꯣ ꯏꯕꯦꯜꯂꯩ ꯃꯌꯨꯝꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯆꯥꯅꯨꯄꯤ ꯇꯅꯧꯕꯤꯅ ꯂꯥꯛꯊꯔꯛꯏ ꯏꯃꯥ ꯉꯁꯥꯏꯁꯤ ꯌꯣꯟꯕꯗ ꯀꯌꯥꯝ ꯁꯤꯜꯂꯛꯑꯦ ꯀꯩꯅꯦꯒꯦ ꯃꯤꯠꯇꯒ ꯆꯪꯒꯦ ꯇꯧꯔꯤꯅꯦ ꯑꯩꯗꯤ ꯀꯔꯤꯒꯤ ꯅꯪ ꯌꯣꯟꯗꯧꯔꯤꯕ ꯅꯪ ꯌꯣꯟꯕꯒ ꯁꯪꯗꯦꯀꯣ ꯈꯪꯉꯕꯅꯤ ꯑꯩꯅ ꯏꯃꯥꯒꯤ ꯃꯑꯣꯡ ꯉꯁꯥꯏꯗꯒꯤ ꯆꯠꯂꯨꯏꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯌꯣꯟꯕ ꯅꯠꯇ꯭ꯔꯣ ꯑꯩꯅꯦ ꯄꯥꯎ ꯂꯣꯏ ꯇꯥꯔꯕꯅꯤ ꯏꯃꯥꯅ ꯏꯁꯦ ꯑꯇꯟꯕꯤꯅꯤ ꯁꯨꯅꯤꯡꯗꯕꯤꯅꯤꯅ ꯌꯣꯜꯂꯤꯕꯗꯣ ꯈꯪꯖꯩ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯄꯥꯂꯤ ꯇꯥꯕꯅꯤ ꯉꯔꯥꯡ ꯆꯥꯕꯒꯤ ꯀꯣꯜꯂꯨꯈꯥꯛꯁꯦ ꯐꯦꯡꯉꯨꯁꯣ ꯀꯔꯤ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯕ ꯀꯥꯟꯁꯤ ꯐꯥꯎꯕ ꯐꯦꯡꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯔꯤꯁꯦ ꯅꯠꯇꯦ ꯅꯪ ꯉꯁꯥꯏꯗꯒꯤ ꯀꯩꯗꯧ ꯂꯩꯒꯦ ꯍꯥꯏꯕꯅꯤꯗ ꯑꯁꯨꯝꯅ ꯃꯄꯥꯜꯗ ꯈꯠꯅꯔꯤꯀꯥꯟꯗ ꯏꯃꯨꯡꯗ ꯐꯨꯡꯒꯥꯗ ꯂꯩꯕ ꯏꯃꯣꯏꯅꯨ ꯏꯃꯥꯗꯨ ꯆꯥꯛꯈꯨꯝꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯅꯝꯊꯤ ꯃꯁꯤꯒꯤ ꯃꯧꯅꯨ ꯅꯨꯖꯥ ꯑꯁꯤꯗꯤ ꯂꯥꯏꯔꯦꯝꯕ ꯑꯩꯅ ꯄꯥꯝꯖꯗꯦꯗ ꯏꯁꯧ ꯏꯔꯥꯡꯗ ꯇꯧꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯕꯨ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯄꯥꯎꯗꯝꯕ ꯅꯠꯇꯦ ꯉꯔꯥꯡ ꯆꯥꯕꯒꯤ ꯀꯣꯜꯂꯨꯈꯥꯛꯁꯤꯕꯨ ꯆꯥꯛꯈꯨꯝꯁꯤꯗ ꯁꯤꯟꯕ ꯊꯨꯡꯅ ꯆꯥꯏꯈꯥꯏ ꯍꯥꯏꯕꯅꯤꯗ ꯑꯩ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯃꯣꯠꯄ ꯃꯔꯛ ꯑꯁꯤꯗ ꯁꯤꯗꯤ ꯑꯩ ꯃꯄꯥꯜꯗ ꯊꯣꯛꯈꯤꯒꯦ ꯍꯩ ꯈꯪꯉꯤꯅꯦꯍꯦ ꯀꯔꯤꯅꯣ ꯅꯪꯅ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤꯅ ꯍꯩꯃ ꯏꯕꯦꯟꯅꯕꯨ ꯈꯪꯅꯕ꯭ꯔꯣ ꯏꯕꯦꯟꯁꯨ ꯊꯣꯛꯂꯛꯏꯔꯣ ꯎꯍꯧꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯏꯕꯦꯜꯅ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯏꯕꯣ ꯐꯨꯡꯒꯥꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯑꯁ ꯀꯔꯥꯏꯗꯒꯤꯅꯣ ꯑꯩꯒꯤ ꯂꯩꯐꯝꯒ ꯂꯩꯍꯧꯗ꯭ꯔꯦ ꯄꯨꯡꯆꯥꯏꯅꯤ ꯆꯥꯏꯍꯧꯔꯤꯁꯦ ꯅꯠꯇꯦ ꯅꯪꯅ ꯃꯅꯤꯡꯊꯣꯡ ꯃꯄꯥꯜꯁꯤꯗ ꯀꯩꯗꯧꯔꯤꯕ ꯀꯔꯥꯏꯗꯩꯅꯣ ꯉꯥꯏꯍꯥꯛꯇ ꯁꯨꯃꯥꯡꯗ ꯊꯣꯛꯎꯕꯅꯦ ꯃꯣꯏ ꯃꯁꯦꯟ ꯂꯥꯎꯅꯍꯧꯕꯗꯨ ꯇꯥꯕꯗꯅꯦ ꯇꯥꯕ ꯉꯝꯗ꯭ꯔꯕ ꯅꯠꯇꯦ ꯅꯪꯗꯤ ꯀꯔꯤꯒꯤ ꯁꯨꯃꯥꯡꯗ ꯊꯣꯛꯎꯔꯤꯕ ꯀꯔꯥꯏꯗꯒꯤ ꯃꯣꯏꯒꯤ ꯁꯨꯃꯥꯡ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ ꯌꯦꯅꯈꯥ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ ꯄꯨꯡꯁꯣꯡꯉꯤ ꯑꯗꯨꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯗꯅ ꯆꯠ ꯁꯥꯟꯅꯔꯨꯕꯅꯤꯗ ꯏꯕꯦꯟꯕꯨ ꯌꯥꯝ ꯋꯥꯔꯝꯒꯗꯧ ꯃꯥꯜꯂꯦ ꯑꯁꯨꯛ ꯅꯥꯟꯗꯕ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯕꯗ ꯋꯥꯏ ꯍꯥꯏꯕꯗꯤ ꯐꯠꯇꯦꯗꯣ ꯑꯩ ꯂꯩꯅꯤꯡꯗ꯭ꯔꯕꯅꯤꯀꯣ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯏꯆꯥꯛ ꯏꯔꯜ ꯄꯤꯔꯣꯏꯗꯧꯔꯤꯕꯅꯤ ꯏꯃꯨꯡ ꯑꯁꯤ ꯉꯥꯏꯍꯥꯛꯇ ꯁꯥꯟꯇꯤꯗ ꯂꯩꯇꯦ ꯂꯥꯎꯅꯈꯤꯕꯁꯤꯗ ꯂꯥꯏ ꯑꯩꯅꯦ ꯅꯥꯀꯣꯡ ꯃꯦꯜꯂꯒ ꯈꯥꯡꯂꯕꯅꯤ ꯍꯥꯏꯔꯤꯕꯁꯤ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯕꯨꯔꯦꯝꯕꯤꯁꯦ ꯀꯌꯥ ꯃꯊꯧ ꯆꯥꯗꯦ ꯆꯠꯂꯨ ꯅꯪꯁꯨ ꯑꯩꯁꯨ ꯑꯩꯒꯤ ꯂꯩꯐꯝꯗ ꯅꯥꯇꯣꯟꯁꯦ ꯃꯦꯜꯂꯒ ꯂꯩꯔꯨꯔꯒꯦ
ꯑꯍꯟꯕꯤꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯁꯥ ꯐꯔꯤꯉꯩꯗꯗꯤ ꯃꯅꯤꯡ ꯃꯌꯥ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯀꯌꯥ ꯃꯣꯠꯇꯕꯅꯤ ꯑꯍꯟꯕꯤꯅ ꯍꯦꯛ ꯑꯍꯜ ꯑꯣꯏꯔꯛꯄꯗꯒꯤꯗꯤ ꯂꯣꯏꯔꯦ ꯃꯅꯤꯡꯒꯁꯤꯅ ꯄꯤꯅ ꯈ꯭ꯋꯥꯡꯃꯨꯛ ꯌꯧꯔꯦ ꯍꯥꯏꯗꯨꯅꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯌꯨꯝ ꯃꯥꯟꯗ꯭ꯔꯦ ꯁꯤꯕꯨ ꯅꯨꯄꯤ ꯑꯅꯤ ꯂꯩꯔꯤꯕ ꯏꯃꯨꯡꯅꯤ ꯏꯃꯨꯡꯗꯅ ꯃꯔꯣꯜ ꯑꯃ ꯆꯥꯏꯈꯥꯏꯔꯤꯕ ꯑꯩ ꯂꯩꯅꯤꯡꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ ꯀꯥꯟꯅꯗꯦ ꯑꯩꯅ ꯑꯉꯝꯕ ꯅꯥꯄꯤ ꯈꯔ ꯐꯣꯏꯒꯦ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤꯅ ꯅꯠꯇꯦ ꯃꯁꯤꯒꯤ ꯑꯍꯜꯁꯤꯅ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯇꯨꯃꯤꯟꯅ ꯐꯝ ꯂꯩꯒꯦꯗꯤ ꯍꯥꯏꯗꯦ ꯅꯥꯄꯤꯒ ꯐꯣꯏꯗꯅ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯀꯥꯟꯅꯗꯦ ꯁꯥꯟꯅꯔꯨꯒꯦ ꯇꯣꯝꯕꯤꯅꯧ ꯏꯁꯧ ꯇꯧꯔꯛꯏ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯅꯤꯁꯦ ꯀꯩꯗꯧ ꯂꯩꯒꯦ ꯏꯁꯤꯡ ꯇꯛꯀꯦ ꯍꯥꯏꯅ ꯀꯣꯟ ꯑꯃꯠꯇ ꯑꯁꯦꯡꯕ ꯊꯤꯕꯕꯨ ꯑꯃꯠꯇ ꯂꯩꯇꯦ ꯂꯣꯏ ꯃꯥꯡꯉꯦ ꯍꯥꯏꯕꯅꯤꯗ ꯆꯠꯂꯝꯕꯅꯤꯌꯦ ꯂꯩꯀꯥꯏ ꯀꯣꯏꯕ ꯍꯥꯏ ꯇꯣꯝꯕꯤꯅꯧ ꯅꯨꯄꯥꯔ ꯅꯨꯄꯥ ꯅꯠꯇ ꯅꯨꯄꯤꯔ ꯅꯨꯄꯤ ꯅꯠꯇ ꯅꯨꯃꯤꯠꯅ ꯁꯛ ꯌꯨꯡꯕꯁꯤꯗ ꯏꯁꯧ ꯏꯔꯥꯡꯒ ꯇꯧꯅꯨ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯅꯠꯇꯦ ꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ ꯑꯣ ꯈꯅꯥꯎꯁꯦ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯉꯥꯎꯔꯀꯥꯟꯁꯤꯗ ꯀꯣꯟ ꯑꯁꯦꯡꯕ ꯄꯥꯇ꯭ꯔ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯗꯤ ꯁꯥꯎꯅꯤꯡ ꯇꯥꯕ ꯅꯃꯥꯒ ꯅꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡ ꯅꯪꯅꯦꯅ ꯈꯪꯂꯤꯕꯗꯨꯅꯤ ꯀꯥꯟꯅꯗꯦ ꯅꯪꯁꯨ ꯅꯨꯄꯤ ꯊꯤꯖꯤꯜꯂꯨ ꯌꯥꯝ ꯍꯩꯅꯗꯤꯌꯦ ꯌꯥꯝ ꯍꯪꯒꯣꯏꯌꯦ ꯅꯨꯄꯤ ꯀꯥꯏ ꯑꯁ ꯇꯜꯂꯤꯗ ꯌꯥꯝꯅ ꯅꯨꯄꯤ ꯑꯩꯉꯣꯟꯗꯕꯨ ꯅꯨꯄꯤ ꯊꯤꯌꯣꯏ ꯇꯟꯖꯩꯗꯩꯗꯤ ꯃꯗꯨꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯕꯤꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯊꯤꯔꯨꯒꯦ ꯌꯨꯝꯒꯤ ꯃꯈꯥꯗ ꯍꯦꯛꯇ ꯂꯩꯇꯦ ꯍꯦ ꯇꯧꯔꯤꯁꯤꯁꯨ ꯌꯥꯔꯣꯏꯌꯦ ꯐꯔꯣꯏꯌꯦ ꯃꯃꯥꯒꯤ ꯃꯆꯥꯅꯤ ꯃꯃꯥ ꯃꯊꯣꯡ ꯆꯥꯗ꯭ꯔꯕꯗꯤ ꯃꯆꯥꯁꯨ ꯃꯊꯣꯡ ꯆꯥꯗꯦꯗꯣ ꯇꯧꯔꯕꯅꯤ 이몽세 이몽 오이드레 까람 떠리바 히부 시지바 쿠마이세 ꯌꯦꯡꯕ ꯇꯥꯔꯤꯕ꯭ꯔꯥ ꯃꯇꯝ ꯃꯥꯁꯨ ꯍꯧꯈꯤꯕꯅ ꯇꯅꯧꯕꯤ ꯃꯥꯁꯨ ꯆꯦꯟꯈꯤꯔꯝꯃꯤ ꯆꯦꯜꯂꯨꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯝꯃꯤ ꯏꯕꯦꯜꯂꯩꯌꯥ ꯃꯧꯋꯥ ꯅꯪꯕꯨ ꯅꯆꯥ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯦ ꯌꯦꯅꯈꯥꯅꯨꯡꯒꯁꯤ ꯑꯃꯨꯛꯇꯗꯤ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯃꯨ ꯀꯩꯗꯧꯒꯦ ꯃꯤ ꯄꯣꯡ ꯑꯃ ꯂꯥꯛꯄꯗ ꯏꯀꯥꯏꯌꯦꯕ 이마 ꯑꯗꯨꯒꯤꯕꯨ ꯅꯠꯇꯦ ꯂꯨꯍꯣꯡꯕꯁꯤ 수박 ꯂꯨꯍꯣꯡꯖꯕꯗꯤ ꯌꯦꯅꯈꯥꯗ ꯍꯣꯡꯒꯗ꯭ꯔꯣ ꯌꯦꯡꯉꯣꯏ 이몽 ꯃꯣꯠꯄ ꯌꯦꯅꯈꯥ ꯂꯨꯈꯥ ꯅꯥꯟꯗꯕꯁꯦ ꯂꯥꯏ ꯇꯨꯡꯕ ꯉꯝꯗꯕꯅꯤꯀꯣ ꯂꯥꯏꯔ ꯅꯪ ꯇꯥꯟꯕꯅꯤ 이벨레이나 이마ꯒꯤ ꯑꯃꯨꯛ ꯑꯗꯨ ꯑꯗꯥꯅ ꯇꯧꯔꯛꯑꯕ ꯇꯥꯅꯤꯡꯗꯦꯗ ꯑꯣꯏꯗ ꯄꯥꯗꯕ ꯃꯧꯋꯥ ꯇꯤꯟꯈꯦꯠ ꯂꯩꯈꯦꯠꯀꯅꯨꯀꯣ ꯅꯪ ꯑꯅꯥꯟꯕ ꯏꯃꯨꯡꯗꯤ ꯂꯟꯒꯤ ꯂꯩꯔꯦꯝꯕꯤ ꯂꯩꯅꯤꯡꯕꯅꯤ ꯑꯗꯨꯒꯅꯦ ꯑꯃꯣꯠꯄ ꯇꯔꯨ ꯇꯅꯥꯟꯗꯕ ꯏꯃꯨꯡꯗꯗꯤ ꯂꯟꯒꯤ ꯂꯩꯔꯦꯝꯕꯤ ꯆꯪꯅꯤꯡꯗꯕꯅꯤ ꯍꯖꯥꯎ ꯂꯥꯡꯒꯅꯨ ꯃꯔꯝ ꯑꯃꯃꯝꯗꯪ ꯁꯨꯍꯟꯈꯣ ꯍꯌꯦꯡ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯀꯅꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯉꯣ ꯀꯣ ꯃꯤꯅ ꯏꯟꯁꯤꯟꯕꯗ ꯂꯧꯅꯤ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯤꯕ ꯖꯥꯠ ꯅꯠꯇꯦꯗꯣ ꯃꯇꯝ ꯃꯥꯅ ꯍꯧꯈꯤꯕꯅ ꯇꯅꯧꯕꯤ ꯃꯥꯁꯨ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯂꯨꯍꯣꯡꯕꯗ ꯍꯖꯥꯎ ꯈꯔ ꯂꯥꯡꯉꯨꯔꯦ ꯑꯗꯨꯅ ꯏꯕꯦꯜꯂꯩ ꯁꯦꯜ ꯄꯨꯊꯔꯝꯃꯤ 이벨레이 ꯍꯣꯏꯒꯤ ꯏꯃꯨꯡ ꯀꯥ ꯍꯦꯟꯅ ꯅꯪꯕ ꯏꯃꯨꯡ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯗꯣ ꯈꯔ ꯋꯥꯔꯦ ꯑꯩꯗꯤ ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ ꯀ꯭ꯋꯥ ꯆꯥꯅꯤꯡꯕꯅ ꯉꯥꯎꯔꯦꯕꯣ 이ꯈꯨꯠꯅꯤꯗꯅ ꯅꯨꯄꯥ ꯑꯃ ꯐꯥꯎꯁꯨ ꯂꯩꯇꯦ ꯁꯦꯜ ꯍꯥꯏꯕ ꯅꯪꯒꯤ ꯃꯌꯥꯏꯁꯦ ꯀꯟꯕ ꯖꯥꯠꯅꯤꯀꯣ ꯅꯨꯃꯤꯗꯥꯡ ꯑꯃꯨꯛ ꯇꯥꯁꯤꯜꯂꯛꯑꯦꯅꯦ ꯏꯆꯥ ꯅꯨꯄꯤ ꯂꯩꯔꯤꯉꯩꯗꯗꯤ ꯈꯔ ꯏꯁꯧ ꯂꯥꯡꯉꯁꯨ ꯇꯜꯂꯁꯨ ꯃꯆꯤꯟꯗꯣ ꯀꯕꯣꯛ ꯄꯣꯛꯇꯅ ꯆꯥꯛ ꯑꯗꯨꯝ ꯊꯣꯡꯕꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤꯅ ꯆꯥꯛ ꯊꯣꯡꯕꯤꯅꯕ ꯃꯤ ꯂꯩꯇ꯭ꯔꯦꯅꯦ ꯇꯣꯝꯕꯤꯅꯧꯅ 이마 ꯁꯦꯜ ꯈꯤꯇ ꯄꯤꯌꯨ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎꯇ ꯆꯠꯂꯨꯒꯦ ꯍꯩ ꯁꯦꯜ ꯂꯩꯇꯦꯀꯣ 이마 ꯇꯥꯅꯤꯡꯗꯦ ꯀꯣꯛ ꯄꯤꯔꯛꯑꯣ ꯊꯦꯡꯉꯦ ꯃꯤ ꯐꯅꯦꯛ ꯂꯩꯔꯨꯗꯣꯏꯅꯤ ꯀꯔꯤ ꯅꯨꯄꯥ ꯅꯪꯅ ꯐꯅꯦꯛ ꯂꯩꯔꯨꯗꯧꯔꯤꯕ ꯍꯩ ꯅꯪꯁꯤ ꯑꯃꯣꯝ ꯅꯠꯇꯦ ꯂꯥꯕꯅꯤꯀꯣ 이스 이래ꯟꯖꯅꯒ ꯐꯅꯦꯛ ꯂꯩꯔꯨꯒꯤ ꯀꯥꯏꯅ 이마 ꯁꯦꯜ ꯂꯩꯇꯦꯀꯣ ꯀꯌꯥ ꯆꯪꯉꯛꯑꯕꯅꯤ ꯆꯥꯛꯇꯨ ꯊꯣꯡꯉꯨꯁꯨ ꯉꯝꯖꯗ꯭ꯔꯦ ꯑꯩꯕꯨ ꯆꯥꯛ ꯊꯣꯡꯉꯨ ꯀꯥꯏ ꯑꯗꯨꯁꯨ ꯅꯪꯒꯤ ꯆꯥꯛꯈꯨꯝ ꯑꯃꯣꯠꯄꯗꯨꯗ ꯆꯥꯛꯈꯨꯝ ꯑꯃꯣꯠꯄꯗꯨꯗ ꯊꯣꯡꯕ ꯆꯥꯛꯇꯣ ꯅꯪ ꯅꯕꯨꯛ ꯊꯟꯅ ꯆꯥꯔꯤꯅꯦ ꯅꯪ ꯃꯁꯤ ꯐꯤꯅꯥꯁꯤꯅ ꯊꯣꯝꯒꯦ ꯍꯩ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯀꯣꯏꯅ ꯆꯥꯛ ꯆꯥꯔꯤ 이벤 이모ꯏ누ꯒꯤ ꯆꯥꯛ ꯁꯔꯨꯛꯇꯤ ꯇꯝꯕꯤꯗ꯭ꯔꯤ ꯀꯌꯥꯗꯨ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯤꯒꯤ ꯃꯧꯁꯦ ꯅꯠꯇꯦ ꯃꯅꯦꯝꯒꯁꯦ ꯆꯥꯛ ꯆꯥꯁꯤ ꯈꯣꯠꯁꯤ ꯀꯧꯗꯦ ꯑꯗꯨꯒ ꯐꯨꯡꯒꯥꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯁꯔꯨꯛꯁꯨ ꯇꯝꯗꯕ ꯃꯣꯏꯗꯪ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯍꯦꯔꯥ ꯃꯁꯤꯗꯤ ꯑꯩ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯦꯗ ꯄꯤꯔꯣꯏ ꯅꯪ ꯏꯆꯥꯛ ꯏꯔꯒ ꯇꯥꯏꯕꯪ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯆꯥꯖꯅꯤꯡꯉꯤ ꯍꯥꯏꯕꯁꯤ ꯆꯨꯝꯖꯥꯠꯅꯤꯀꯣ ꯇꯅꯧꯕꯤ ꯃꯧ ꯑꯣꯏꯔꯐꯥꯎ ꯌꯨꯝꯗ ꯇꯧꯕ ꯁꯥꯖꯠ ꯂꯤꯆꯠꯇꯨ ꯇꯧꯏ ꯃꯃꯥ ꯑꯣꯏꯕꯤꯅ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯀꯔꯝꯅ ꯑꯣꯏꯅꯤ ꯇꯥꯛꯄꯤ ꯇꯝꯕꯤꯗ꯭ꯔꯕꯅꯤꯅ ꯃꯅꯦꯝꯗ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯈꯠꯅꯔꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤ ꯂꯩꯔꯁꯨ ꯌꯥꯏ ꯂꯩꯇ꯭ꯔꯁꯨ ꯌꯥꯏ ꯀꯩꯅꯣ ꯅꯠꯇꯦ ꯅꯪꯁꯦ ꯅꯃꯥ ꯅꯄꯥꯅꯒ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯀꯔꯝꯅ ꯑꯣꯏꯅꯤ ꯀꯥꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯣ ꯍꯦꯔꯥ ꯏꯃꯥ ꯏꯄꯥꯒꯗꯤ ꯄꯟꯒꯅꯨꯗ
ꯅꯠꯇꯦ ꯏꯃꯥꯅ ꯌꯥꯝꯅ ꯅꯃꯧ ꯑꯣꯏꯅ ꯇꯧꯕꯗ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯀꯌꯥ ꯌꯦꯡꯉꯨ ꯋꯥꯔꯛꯇꯕꯤ ꯅꯋꯣꯡ ꯑꯗꯨꯅ ꯇꯥꯛꯏꯅꯦ ꯀꯔꯝꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯣ ꯍꯥꯏꯕꯗꯣ ꯅꯪꯒ ꯑꯣꯟꯁꯤꯟꯅꯔꯒꯅꯦ ꯂꯦꯝꯗꯦ ꯃꯥꯡꯉꯕꯅꯤ ꯑꯩꯒꯤ ꯌꯨꯝꯁꯦ ꯃꯁꯤꯒꯤ ꯃꯧꯁꯤ ꯂꯥꯛꯄꯗꯒꯤ ꯀꯔꯥꯏꯗꯒꯤ ꯍꯨꯠꯆꯤꯜꯂꯒ ꯊꯤꯔꯨꯔꯤꯕ ꯅꯨꯄꯤꯅꯣ ꯈꯪꯗꯦ ꯁꯤꯅꯅꯤꯀꯣ ꯅꯨꯄꯤ ꯂꯧꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯌꯦꯡꯍꯧ ꯍꯥꯏꯔꯤꯕꯗꯣ ꯑꯩꯅꯦ ꯄꯦꯜꯂꯕ ꯃꯄꯥꯝꯗ ꯇꯧꯔꯛꯄ ꯁꯖꯠ ꯂꯤꯆꯠꯇꯣ ꯃꯧ ꯑꯃ ꯑꯣꯏꯔ ꯐꯥꯎꯕꯗ ꯊꯥꯗꯣꯛꯄ ꯉꯝꯗꯦ ꯇꯅꯧꯕꯤ ꯑꯍꯟꯕꯤ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯒ ꯃꯃꯧꯅ ꯋꯥꯈꯜ ꯇꯥꯗꯕꯒ ꯋꯥꯈꯜ ꯃꯌꯥꯝꯅ ꯃꯁꯥꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯂꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯕꯗꯤ ꯏꯁꯥꯁꯨ ꯅꯍꯥ ꯑꯣꯏ ꯍꯥꯏꯕꯗꯨꯅꯤ ꯋꯥꯈꯜ ꯋꯥꯔꯕꯗꯤ ꯊꯨꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯤ ꯍꯥꯏꯕꯗꯨꯅꯤ ꯏꯃꯨꯡ ꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯌꯨꯝꯕꯥꯜꯂꯣꯟ ꯑꯃꯠꯇ ꯈꯪꯗꯦ ꯇꯥꯛꯂꯁꯨ ꯂꯧꯗꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯑꯩ ꯍꯤꯡꯗꯨꯅ ꯂꯩꯅꯤꯡꯗ꯭ꯔꯦꯗ ꯌꯥꯁꯪꯂꯛꯄꯒꯤ ꯃꯇꯝꯁꯨ ꯈꯪꯗꯦ ꯇꯣꯝꯕꯤ ꯅꯧꯅ ꯏꯕꯣꯛ ꯏꯃꯥꯗꯤ ꯏꯃꯥ ꯇꯥꯔꯦ ꯀꯩꯗꯧꯔꯒꯦ ꯇꯨ ꯌꯦꯡꯉꯣ ꯑꯩꯅ ꯄꯨꯔꯛꯏꯁꯦ ꯏꯟꯁꯥꯡ ꯑꯊꯣꯡꯕꯅꯤ ꯏꯃꯥ ꯄꯤꯖꯅꯤꯡꯗꯅ ꯄꯨꯔꯛꯏꯅꯤ ꯍꯩꯃꯥ ꯁꯤꯗꯤ ꯌꯥꯝ ꯍꯥꯎꯅꯤꯌꯦ ꯁꯤꯗ ꯍꯦꯛꯇ ꯍꯥꯏꯗꯣꯔꯛꯑꯣ ꯆꯥꯖꯤꯛꯀ ꯂꯩꯇ꯭ꯔꯣ ꯂꯩꯔꯕꯗꯤ ꯈꯔ ꯍꯥꯞꯊꯔꯛꯑꯣ ꯑꯍꯜ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯊꯋꯥꯒ ꯁꯥꯗꯅ ꯆꯥꯔꯤ ꯅꯠꯇꯦ ꯅꯣꯏꯕꯨ ꯑꯁꯤꯒꯨꯝꯕꯁꯦ ꯏꯃꯨꯡꯁꯤꯗ ꯆꯥꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯁꯨ ꯐꯨꯡꯒꯥ ꯃꯌꯥꯁꯤꯗ ꯌꯥꯆꯪꯂꯛꯄꯒꯤ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯅꯤꯗꯤ ꯈꯪꯗꯦ ꯌꯦꯡꯉꯣꯏ ꯆꯠꯂꯨ ꯃꯄꯥꯟꯗ ꯆꯥꯔꯨꯔꯣ ꯑꯃꯥꯡ ꯑꯁꯦꯡ ꯈꯪꯗ꯭ꯔꯥ ꯏꯃꯥ ꯀꯩꯗꯧꯒꯦ ꯁꯤꯕꯣ ꯑꯃꯥꯡ ꯑꯁꯦꯡ ꯈꯥꯏꯔꯒ ꯀꯩꯗꯧꯗꯣꯔꯤꯒꯦ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯈꯨꯍꯥꯎ ꯑꯃ ꯏꯃꯥ ꯃꯇꯨꯝ ꯑꯝꯇ ꯏꯜꯂꯛꯀꯦ ꯍꯥꯏ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯃꯁꯤ ꯅꯪꯒꯤ ꯑꯗꯨꯒꯤ ꯇꯤꯟꯈꯦꯠ ꯂꯩꯈꯦꯠꯄꯗꯣ ꯇꯧꯅꯨ ꯐꯨꯡꯒꯥ ꯃꯌꯥꯁꯤꯗ ꯇꯣꯝꯕꯤ ꯅꯧꯅ ꯑꯩꯈꯣꯏ ꯏꯕꯣꯛꯀꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯏ ꯑꯩꯗ ꯆꯠꯆꯈ꯭ꯔꯒꯦ ꯏꯃꯥ ꯂꯣꯏꯁꯤꯜꯍꯧꯔꯣ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯑꯍꯟꯕꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯃꯁꯥꯗꯣ ꯆꯥꯛ ꯂꯥꯝꯕꯅ ꯏꯪꯕꯅꯁꯨ ꯂꯣꯏꯔꯦ ꯇꯧꯐꯝ ꯈꯪꯗ ꯍꯧꯒꯠꯇꯨꯅ ꯏꯁꯤꯡ ꯀꯜꯂꯒ ꯊꯛꯏ ꯏꯪꯕꯅ ꯂꯣꯏꯔꯦ ꯏꯁꯥ ꯑꯁꯤꯁꯨ ꯏꯁꯥꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯉꯥꯏꯇꯕꯅꯦ ꯇꯧꯔꯤꯁꯦ ꯃꯣꯏ ꯃꯕꯨꯛ ꯊꯜꯂꯦꯅꯕꯨ ꯆꯥꯛ ꯍꯦꯛꯇ ꯊꯣꯡꯗꯦ ꯑꯩꯒꯤ ꯏꯃꯧꯁꯦ ꯋꯥꯈꯜ ꯇꯥꯗꯦꯀꯣ ꯏꯆꯥ ꯅꯨꯄꯥꯅ ꯌꯨꯝꯗ ꯂꯩꯔꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕꯅꯤ ꯑꯍꯜ ꯑꯣꯏꯔꯛꯄꯁꯤ ꯋꯥꯏꯗ ꯏꯁꯥꯁꯦ ꯀꯅꯥꯅꯁꯨ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯈꯪꯕꯤꯗꯦ ꯑꯍꯤꯡ ꯑꯁꯤ ꯂꯣꯏꯈ꯭ꯔꯕꯗꯤ ꯐꯔꯅꯤꯗ ꯏꯅꯨꯡ ꯑꯁꯤ ꯉꯥꯜꯂꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯏꯕꯦꯟ ꯏꯃꯣꯏꯅꯨꯅ ꯀꯌꯥꯗ ꯋꯥꯅ ꯈꯥꯡꯂꯤꯕ ꯃꯧꯅꯨ ꯅꯨꯖꯥ ꯑꯃ ꯑꯣꯏꯔꯒ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕ ꯃꯧꯁꯤꯡꯁꯤ ꯁꯥꯎꯅꯤꯡꯉꯤꯗ ꯃꯈꯣꯏꯗ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ ꯈꯟꯕ ꯑꯍꯜ ꯑꯣꯏꯔꯕꯤ ꯀꯌꯥ ꯑꯁꯤꯒꯤ ꯑꯋꯥꯕꯁꯦ ꯈꯪꯕꯤꯗꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯃꯅꯦꯝꯁꯤꯅ ꯆꯥꯛ ꯂꯥꯝꯕꯒꯤ ꯑꯋꯥ ꯆꯩꯅꯥ ꯈꯥꯡ ꯂꯩꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯧ ꯏꯔꯣꯏ ꯃꯥꯟꯕꯤꯁꯤꯅ ꯏꯔꯣꯏꯗꯧꯅ ꯈꯣꯡꯗꯨꯅ ꯇꯨꯝ ꯂꯩꯔꯦ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯅꯨ ꯅꯨꯖꯥꯁꯤꯡꯁꯦ ꯃꯤꯠꯁꯤ ꯅꯥꯔꯤꯗ ꯑꯩꯗ ꯅꯠꯇ ꯑꯍꯜ ꯑꯣꯏꯔꯕꯁꯤ ꯐꯥꯎ ꯍꯦꯛ ꯆꯔꯥ ꯍꯦꯜꯍꯜꯂꯦ ꯃꯁꯤꯒꯤ ꯌꯨꯝꯁꯤꯗ ꯑꯩ ꯂꯩꯅꯤꯡꯗ꯭ꯔꯦ ꯌꯥꯔꯣꯏꯗꯧꯔꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯦ ꯑꯍꯜ ꯁꯦꯕꯥ ꯇꯧꯅꯤꯡꯗꯦ ꯃꯁꯥ ꯀꯣꯝꯅꯕ ꯌꯥꯝ ꯊꯤ ꯏꯃꯣꯏꯅꯨ ꯑꯩꯁꯦ ꯁꯥꯎꯅꯤꯡꯉꯤꯗ ꯇꯧꯔꯤꯁꯦ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯂꯕ ꯃꯇꯨꯡ ꯏꯅꯨꯡꯃꯁꯨ ꯉꯥꯜꯂꯛꯂꯦ ꯑꯍꯟꯕꯤ ꯍꯧꯒꯠꯂꯛꯏ ꯁꯣꯜꯂꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ ꯄꯣꯂꯥꯡꯈꯣꯛ ꯑꯁꯤꯗ ꯐꯤꯁꯦ ꯑꯍꯤꯡ ꯂꯦꯜꯂ ꯃꯥꯜꯂꯤꯅꯤ ꯃꯁꯤꯕꯨ ꯍꯦꯛ ꯂꯧꯁꯤꯟꯗꯦꯗꯀꯣ ꯌꯥꯔꯣꯏ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯋꯥꯗ ꯇꯤꯟꯈꯦꯠ ꯂꯥꯏꯈꯦꯠꯅꯤ ꯃꯁꯤ ꯐꯔꯣꯏꯀꯣ ꯀꯌꯥꯔꯛꯅꯣ ꯑꯩꯅ ꯑꯍꯤꯡꯗ ꯄꯣꯂꯥꯡꯈꯣꯛꯇ ꯐꯤ ꯑꯍꯤꯡ ꯂꯦꯜꯍꯟꯒꯅꯨ ꯍꯥꯏꯁꯦ ꯇꯥꯗꯦ ꯂꯧꯗꯦ ꯊꯪꯅꯕ ꯌꯨꯝꯒꯤ ꯃꯧ ꯑꯗꯨꯅ ꯑꯌꯨꯛ ꯑꯗꯨꯗ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯄꯦꯟꯖꯔꯝꯃꯤ ꯑꯁꯤꯅꯤꯗꯅ ꯃꯧ ꯍꯥꯏꯁꯤꯗꯤ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯒ ꯋꯥꯏꯁꯤꯠ ꯂꯝꯁꯦꯡ ꯇꯧꯗꯨꯅ ꯑꯁꯦꯡꯕ ꯐꯤꯖꯣꯜ ꯂꯩꯇꯦꯡꯗꯨꯅ ꯀꯣꯔꯧꯍꯟꯕ ꯏꯄꯥ ꯏꯕꯨꯡꯉꯣꯕꯨ ꯊꯧꯅꯤꯖꯒꯗꯕꯅꯤ ꯑꯩꯈꯣꯏ ꯃꯧꯗꯤ ꯃꯆꯥꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯇꯧꯕ ꯎꯗ꯭ꯔꯤ ꯉꯥꯡꯉꯨꯔꯦ ꯆꯥꯒꯦ ꯇꯧꯏ ꯃꯥꯅ ꯄꯣꯛꯄ ꯃꯆꯥꯁꯨ ꯆꯟꯅꯔꯣꯏ ꯀꯨꯏꯔꯣꯏ ꯍꯜꯂꯛꯑꯅꯤ ꯃꯩꯗꯨ ꯉꯥꯏꯍꯥꯛꯇ ꯇꯦꯛꯀꯦ ꯏꯁꯥꯁꯦ ꯌꯥꯝ ꯏꯪꯉꯤ ꯏꯃꯥ ꯊꯕꯛ ꯇꯧꯒꯤꯗꯤ ꯍꯥꯏꯗꯤ ꯀꯩ ꯀꯥꯟꯅꯗꯕꯗ ꯃꯩ ꯇꯤꯛꯂꯒ ꯂꯩꯔꯤꯕꯅꯣ ꯃꯧꯋꯥ ꯅꯪ ꯂꯦꯡꯈꯠꯂꯛꯂꯕ꯭ꯔꯥ ꯏꯃꯥꯁꯦ ꯊꯕꯛ ꯇꯧꯕꯤꯒꯤ ꯇꯧꯕꯅꯤ ꯑꯗ ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕ ꯌꯥꯔꯦ ꯏꯃꯥ ꯀꯔꯤꯒꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯣ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯛꯊꯣꯡꯉꯨ ꯂꯥꯛꯑꯣ ꯃꯧ ꯅꯪꯕꯨ ꯏꯃꯥꯁꯦ ꯃꯔꯩ ꯃꯔꯥ ꯇꯧꯔꯅꯣ ꯀꯣꯛ ꯆꯥꯏꯊꯔꯨꯔꯣ ꯑꯗꯨꯒ ꯊꯕꯛ ꯇꯧꯔꯣ ꯑꯩꯗꯤ ꯌꯥꯝ ꯇꯜꯂꯦ ꯆꯠꯇ꯭ꯔꯤꯕ꯭ꯔꯣ ꯏꯃꯥꯕꯨ ꯑꯗꯨꯗꯤ ꯌꯦꯡꯉꯣꯏ ꯏꯁꯤꯡ ꯈꯤꯇ ꯁꯥꯍꯟꯈꯤꯒꯦ ꯁꯥꯍꯟꯗ꯭ꯔꯁꯨ ꯌꯥꯔꯦ ꯀꯔꯤꯒꯤ ꯏꯁꯤꯡ ꯑꯁꯥꯕꯅꯣ ꯑꯁ ꯊꯦꯡꯉꯅꯤ ꯑꯩ ꯆꯠꯂꯣ
ꯏꯪꯂꯕ ꯑꯌꯨꯛ ꯑꯗꯨꯗ ꯅꯝꯗꯅ ꯑꯗꯨꯛ ꯁꯣꯜꯂꯕꯤ ꯑꯗꯨ ꯏꯁꯤꯡ ꯑꯏꯪꯕꯅ ꯊꯛ ꯊꯛꯅꯤꯈꯩ ꯆꯥꯏꯊꯍꯜꯂꯤ꯫ ꯈꯔꯒ ꯃꯁꯥ ꯉꯝꯗ꯭ꯔꯤꯀꯥꯟꯗꯨꯗ ꯆꯥꯏꯊꯔꯨꯕꯗꯒꯤ ꯑꯔꯨꯝ ꯍꯧꯔꯝꯃꯤ꯫ ꯃꯅꯦꯝꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯏ ꯊꯋꯥꯁꯥꯗ ꯍꯦꯛꯇ ꯂꯩꯊꯣꯛꯄ ꯉꯝꯃꯤ꯫ ꯏꯪꯕꯅ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ, ꯑꯩꯕꯨ ꯏꯁꯥꯁꯦ ꯅꯤꯛꯈꯤꯕꯗꯒꯤ ꯍꯟꯗ꯭ꯔꯦꯅꯦ, ꯉꯝꯃꯤꯗꯀꯣ ꯃꯧ ꯅꯪꯒꯤ ꯅꯃꯤꯠꯁꯦ꯫ ꯐꯨꯡꯒꯥꯗ ꯂꯩꯔꯤꯕ ꯏꯕꯦꯟ ꯏꯃꯣꯏꯅꯨꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯛ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕ ꯅꯠꯇꯦ ꯆꯠꯄ ꯐꯥꯎ ꯅꯤꯡꯊꯤꯅ ꯉꯝꯗ꯭ꯔꯕꯤ ꯑꯍꯜ ꯑꯁꯤꯗ ꯏꯁꯤꯡ ꯑꯏꯪꯕꯅ ꯏꯔꯨ ꯃꯥꯏꯊꯍꯟꯕ, ꯃꯈꯨꯠ ꯑꯁꯤꯅ ꯊꯣꯡꯂꯒ ꯆꯥꯛ ꯐꯥꯎꯕ ꯆꯥꯕ ꯇꯟꯕ ꯃꯧ, ꯃꯣꯏꯒꯨꯝꯕ ꯃꯧꯅꯨ ꯅꯨꯖꯥ ꯀꯌꯥꯁꯦ ꯂꯩꯕꯗꯒꯤꯅꯤꯀꯣ ꯉꯁꯤ ꯃꯅꯦꯝ ꯑꯣꯏꯕꯤꯁꯤꯡꯅ ꯋꯥꯔꯤꯕꯁꯦ꯫ ꯍꯥꯏꯕ ꯏꯟꯗꯕꯤ ꯇꯤꯟꯈꯦꯠ ꯂꯩꯈꯦꯠꯄꯤ ꯃꯧꯅꯨ ꯅꯨꯖꯥ, ꯅꯪꯒꯤ ꯏꯆꯥꯛ ꯏꯔꯜ ꯄꯤꯔꯣꯏꯍꯦ꯫ ꯁꯥꯎꯅꯤꯡꯉꯤꯗ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯧꯁꯤꯡꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯤ ꯎꯕꯗ ꯑꯩ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ, ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯗꯦ, ꯏꯈꯨꯠ ꯑꯁꯤꯅ ꯊꯤꯟ ꯊꯤꯟꯗꯨꯅ ꯇꯥꯛꯅꯤꯡꯉꯤꯗꯣ ꯇꯧꯔꯤꯁꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ, ꯏꯕꯦꯂꯩꯃꯥꯅ ꯇꯧꯅꯤꯡꯕꯗꯣ ꯀꯨꯁꯤꯔꯥꯁꯤ ꯇꯧꯔꯤ꯫ ꯃꯥꯒꯤ ꯃꯁꯥꯗ ꯂꯥꯏ ꯇꯤꯟꯒꯤ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯏꯔꯨ ꯃꯥꯏꯊꯕꯗ ꯇꯨꯝꯕ ꯐꯅꯦꯛ ꯑꯗꯨ ꯐꯧꯗꯣꯛꯇ ꯅꯝꯁꯤꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯃꯅꯦꯝꯅ ꯉꯝꯗ ꯉꯝꯗ, ꯏꯕꯦꯂꯩꯌꯥ ꯃꯧ, ꯅꯪꯕꯨ ꯑꯁꯨꯝꯅ ꯇꯧꯅꯨ, ꯃꯧ ꯅꯪꯅ ꯅꯨꯃꯤꯠ ꯆꯪꯈ꯭ꯔꯀꯥꯟꯗ ꯏꯔꯨ ꯃꯥꯏꯊꯕ, ꯅꯁꯥꯒꯤ ꯅꯐꯤ ꯑꯁꯤ ꯐꯥꯎꯕ ꯁꯨꯔꯒ ꯐꯧꯗꯣꯛꯀꯅꯤ ꯈꯪꯏ꯫ ꯌꯦꯡꯉꯣꯏ, ꯅꯨꯃꯤꯠ ꯆꯪꯈ꯭ꯔꯒ ꯐꯤ ꯃꯁꯨꯝ ꯇꯞ ꯇꯞ ꯇꯥꯍꯟꯗꯨꯅ ꯐꯧꯕ ꯍꯧꯅꯗꯦ, ꯇꯧꯍꯩꯗꯦꯅꯦ꯫ ꯏꯃꯥ ꯑꯗꯨꯝ ꯊꯝꯃꯨ, ꯍꯌꯦꯡ ꯁꯨꯔꯒꯦ꯫ ꯅꯪꯕꯨ ꯑꯁꯨꯝꯅ ꯇꯧꯅꯨꯅꯦ, ꯅꯪꯅ ꯁꯥꯖꯠ ꯃꯣꯠꯂꯒ ꯅꯄꯨꯔꯣꯏꯕꯗ ꯑꯋꯥꯕ ꯇꯥꯏꯅꯦꯍꯦ꯫ ꯑꯁ, ꯋꯥꯒ ꯉꯥꯡꯕ ꯉꯝꯗꯕꯒ ꯑꯩ ꯉꯥꯡꯉꯔꯣꯏꯒꯦꯗ꯫ ꯁꯣꯝꯗꯅ ꯂꯪꯐꯩꯗ ꯂꯩꯕ ꯃꯨꯊꯤ ꯏꯕꯦꯂꯩꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ, ꯄꯥꯡꯒꯟ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯦ, ꯇꯧꯔꯨ ꯇꯧꯔꯨ ꯊꯕꯛ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯂꯛꯇꯕꯒꯤ ꯃꯌꯨꯝꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯏ꯫ ꯏꯃꯥꯒꯤ ꯃꯨꯊꯤꯌꯥ, ꯏꯆꯥ ꯂꯥꯛꯑꯦꯅꯦꯌꯥ, ꯂꯩꯔꯝꯃꯣ ꯏꯃꯥ ꯃꯩ ꯂꯧꯊꯣꯛꯎꯒꯦ꯫ ꯁꯦ ꯃꯩꯁꯤ ꯑꯣꯛꯇꯨꯅ ꯆꯪꯂꯛꯎ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯥꯛꯏꯕꯣ? ꯏꯃꯥ, ꯍꯟꯗꯛꯇꯤ ꯏꯆꯥꯁꯤ ꯀꯌꯥ ꯀꯩꯗꯧꯗꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯔꯤꯕ ꯊꯕꯛꯇꯣ ꯃꯥꯏ ꯄꯥꯛꯇꯦ꯫ ꯑꯗꯨꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯦꯛꯇ ꯑꯇꯦꯛ ꯑꯀꯥꯏ ꯌꯥꯎꯔꯛꯏ꯫ ꯑꯗꯨꯅ ꯃꯄꯨꯅ ꯁꯥꯎꯗꯨꯅ ꯂꯧꯁꯤꯟꯈꯤꯕ ꯁꯦꯜ ꯍꯟꯗꯣꯔꯛꯎ ꯍꯥꯏ꯫ ꯀꯔꯤ ꯍꯥꯏꯕ? ꯁꯦල් ꯍꯟꯗꯣꯔꯛꯑꯣ ꯍꯥꯏꯔꯤꯕ? ꯁꯦꯜꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕꯁꯤꯡꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯣꯏꯈ꯭ꯔꯦ, ꯌꯨꯝꯗꯁꯨ ꯊꯥꯅꯕꯅꯤꯅ꯫ ꯑꯗ ꯅꯆꯥ ꯋꯥꯈꯜ ꯃꯌꯥꯝ ꯑꯁꯤꯅ ꯏꯆꯥꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯕ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯄꯣꯊꯥꯔꯨꯔꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯕꯅꯤ꯫ ꯍꯩꯃꯥ ꯅꯨꯄꯥ, ꯅꯪ ꯂꯥꯛꯏꯅ? ꯁꯦꯜ ꯄꯨꯔꯛꯑꯃꯅꯤ꯫ ꯀꯗꯥꯏ? ꯁꯦꯜꯗꯣ ꯑꯩꯅꯦ ꯀꯩꯊꯦꯜ ꯀꯥꯔꯨꯒꯦ꯫ ꯃꯧ ꯅꯪꯕꯨ ꯀꯩꯅꯣꯅꯦꯍꯦ? ꯀꯩꯅꯣ ꯏꯃꯥ, ꯃꯤ ꯑꯩꯒꯤ ꯅꯨꯄꯥꯗ ꯍꯥꯏꯖꯕ, ꯑꯗꯣ ꯅꯨꯄꯥ ꯅꯆꯥꯅꯨꯄꯤꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯌꯦꯡꯉꯣꯏ, ꯉꯁꯤꯗꯤ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯆꯪꯕ ꯇꯧꯍꯩꯗꯦ, ꯂꯥꯛꯑꯅꯨ ꯍꯥꯏꯈꯣ ꯏꯁꯨꯗꯣ꯫ ꯃꯥꯄꯟꯅꯤ ꯄꯥꯜꯂꯤꯀꯣ? ꯍꯩꯃꯥ, ꯉꯁꯤꯁꯦ ꯃꯥꯄꯟꯅꯤ ꯄꯥꯟꯕ꯭ꯔꯥ? ꯑꯩꯗꯤ ꯀꯔꯤꯁꯨ ꯌꯦꯡꯍꯧꯗ ꯌꯨꯝꯗ ꯍꯦꯛꯇ ꯍꯜꯂꯛꯂꯦꯗꯣ꯫ ꯏꯃꯥꯕꯨ ꯏꯁꯥ ꯉꯝꯗꯕ꯭ꯔꯣ? ꯅꯁꯥꯗꯨ ꯌꯥꯝ ꯁꯣꯟꯖꯤꯜꯂꯦ꯫ ꯀꯩꯅꯣ ꯏꯃꯥ, ꯅꯁꯨꯅ ꯌꯨꯝꯗ ꯂꯥꯛꯀꯦ ꯍꯥꯏꯔꯒ ꯃꯥꯄꯟꯅꯤ ꯄꯥꯜꯂꯤꯕꯣ, ꯄꯥꯅꯤꯡ ꯄꯥꯟꯁꯤꯅꯨ ꯀꯩꯗꯧꯒꯦ? ꯃꯣꯏꯒꯤ ꯃꯥꯄꯟꯅꯤ ꯄꯥꯜꯂꯒ ꯅꯤꯡꯉꯣꯜꯅ ꯌꯨꯝ ꯆꯪꯕ ꯌꯥꯗꯦ ꯀꯥꯏꯅꯒ ꯀꯅꯥꯅ ꯍꯥꯏꯒꯦ? ꯇꯥꯅꯤꯡꯗꯦ꯫ ꯑꯁ, ꯏꯃꯥꯒꯤ ꯑꯗꯨꯗꯥꯗꯣ ꯇꯧꯔꯛꯀꯅꯨ꯫ ꯅꯪ ꯅꯆꯥ ꯃꯌꯨꯝ パン ꯌꯥꯎꯔꯕꯅꯤ꯫ ꯈꯤꯇꯁꯨ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯊꯥꯖꯅꯕꯤꯁꯦ ꯉꯥꯛꯅ ꯆꯠꯂꯛꯎ꯫ ꯃꯨꯊꯤ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ? ꯍꯥ? ꯏꯃꯥꯁꯤꯗ ꯏꯃꯥꯅ ꯐꯠꯇꯦ ꯍꯥꯏꯔꯕꯗꯤ ꯐꯠꯇꯦ, ꯆꯠꯂꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯁꯤꯡ ꯈꯤꯇ ꯄꯨꯔꯛꯎ꯫ ꯑꯣ, ꯉꯝꯖꯗ꯭ꯔꯦ, ꯑꯩꯗꯤ ꯉꯝꯖꯗ꯭ꯔꯦ꯫ ꯍꯥꯏꯔꯨꯔꯅꯨ, ꯇꯣꯛꯑꯣ, ꯇꯥꯔꯔꯣ꯫ ꯌꯦꯡꯉꯣꯏ, ꯏꯃꯥ ꯂꯧꯊꯣꯛꯎꯒꯦ꯫ ꯈꯔ ꯃꯈꯩꯗꯤ ꯈꯥꯡꯕ ꯎꯕ ꯉꯝꯃꯦ ꯂꯣꯏꯅꯕꯤꯒꯤ ꯃꯇꯧ ꯑꯁꯤ, ꯑꯗꯨꯕꯨ ꯋꯥ ꯉꯥꯡꯗꯦ꯫ ꯃꯇꯝ ꯃꯥꯅ ꯍꯧꯈꯤꯕꯅ ꯇꯅꯧꯕꯤ ꯆꯟꯅꯗꯕꯒꯤ ꯃꯄꯥꯝꯗ ꯍꯜꯂꯛꯏ꯫ ꯃꯄꯨꯔꯣꯏꯕ ꯃꯅꯦꯝꯃꯀꯨ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯁꯛ ꯈꯪꯗ ꯃꯆꯤꯟ ꯄꯥꯡꯈꯨꯝꯗ ꯈꯨꯝꯂꯕꯅꯤꯅ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯅ ꯌꯨꯝꯕꯥꯂꯣꯟ ꯇꯥꯛꯄꯤ ꯇꯝꯕꯤꯗ꯭ꯔꯕꯅꯤꯅ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕ ꯈꯪꯗꯕꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯣꯏꯔꯦ ꯑꯃꯨꯛ ꯇꯣꯏꯕ ꯉꯥꯡꯅꯗꯣꯏꯒꯤ ꯃꯌꯥ ꯀꯥꯔꯒ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯉꯥꯡꯅꯕ ꯍꯧꯔꯛꯏ꯫ ꯑꯣꯏꯈ꯭ꯔꯦ, ꯇꯅꯧꯕꯤꯒꯤ ꯋꯥꯔꯤꯅ ꯃꯤꯌꯥꯝꯒꯤ ꯄꯣꯊꯥꯅꯐꯝ ꯑꯃꯅ ꯐꯪꯉꯤ ꯇꯅꯧꯕꯤ, ꯑꯃꯅ ꯐꯪꯉꯤ ꯇꯅꯧꯕꯤ ꯍꯥꯏꯗꯨꯅ ꯋꯥꯏ ꯆꯥꯏꯈ꯭ꯔꯦ꯫ ꯍꯦꯔꯥ ꯏꯆꯥꯁꯤꯗꯤ ꯀꯔꯤꯒꯤ ꯋꯥꯖꯗꯣꯏꯅꯣ? ꯌꯦꯡꯉꯨ, ꯌꯨꯝꯁꯦ ꯏꯆꯥꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯅꯤ꯫ ꯃꯁꯤꯗꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ, ꯀꯩꯗꯧꯖꯔꯨꯅꯤꯒꯦ? ꯑꯥꯗ ꯂꯩꯔꯒ ꯋꯥꯅꯕꯅꯤ, ꯐꯅꯗꯨꯝ ꯐꯔꯕꯅꯤ ꯏꯆꯥ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯂꯩꯔꯤꯁꯦ꯫ ꯍꯣꯏ ꯏꯃꯥ, ꯑꯩꯁꯨ ꯁꯤꯗ ꯑꯣꯏꯅ ꯂꯩꯅꯤꯡꯉꯤ꯫ ꯑꯥꯗꯗꯤ ꯑꯌꯨꯛꯇꯒꯤ ꯊꯕꯛ ꯄꯔꯦꯡ ꯇꯧꯍꯜꯂꯤ, ꯇꯧꯗ꯭ꯔꯒ ꯍꯦꯛꯇ ꯉꯥꯡꯉꯛꯀꯅꯤ꯫
ipam ꯆꯠꯄꯩꯁꯨ ꯉꯥꯡꯉꯤ ꯅꯨꯃꯤꯗꯥꯡ ꯆꯠꯂꯤꯒ ꯆꯠꯇꯤꯒ ꯅꯨꯃꯤꯠ ꯊꯕꯥꯟ ꯌꯦꯡꯉꯤꯒ ꯌꯦꯡꯗꯦꯒ ꯏꯃꯥ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯥꯗ ꯂꯩꯕ ꯑꯩ ꯂꯩꯅꯤꯡꯗ꯭ꯔꯦ ꯏꯆꯥꯅ ꯄꯥꯝꯗ꯭ꯔꯗꯤ ꯂꯩꯔꯅꯨ ꯀꯩꯗꯧꯋꯦꯒꯦ ꯅꯁꯥ ꯅꯍꯥꯟ ꯄꯥꯈꯪ ꯆ꯭ꯔꯦꯠ ꯆ꯭ꯔꯦꯠ ꯂꯥꯎꯕꯝ ꯐꯥꯔꯒ ꯍꯦꯛꯇ ꯂꯩꯔꯒ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤꯅꯦ ꯂꯩꯁꯥꯕꯤ ꯁꯥꯕꯤ ꯃꯧ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤ ꯅꯠꯇꯤ ꯏꯆꯥꯕꯨ ꯑꯥꯗ ꯊꯕꯛ ꯀꯌꯥꯝ ꯁꯨꯍꯜꯂꯕꯅꯣ ꯀꯨꯁꯨ ꯀꯨꯃꯦꯟꯒ ꯑꯝꯇ ꯊꯣꯛꯇ꯭ꯔꯦ ꯃꯤ ꯑꯗꯨꯒ ꯏꯃꯥ ꯑꯃꯅꯅꯦ ꯑꯃꯅ ꯀꯔꯤ ꯏꯃꯥꯗ ꯍꯥꯏ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯅꯃꯥ ꯅꯄꯥꯅ ꯇꯥꯛꯄꯤꯔꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏ ꯀꯔꯤ ꯑꯩꯒ ꯄꯜꯂꯒ ꯉꯥꯡꯕ ꯍꯦꯔꯥ ꯏꯆꯥꯗ ꯉꯥꯡꯕꯗ ꯅꯠꯇꯅ ꯑꯩꯕꯨꯁꯨ ꯄꯟꯕ ꯂꯩꯔꯨꯅꯣ ꯃꯣꯏꯒꯤ ꯏꯃꯨꯡꯗꯨꯗ ꯍꯦꯔꯥ ꯏꯃꯥ ꯂꯩꯔꯤ ꯏꯆꯥꯒꯤ ꯏꯁꯨ ꯅꯠꯇꯦ ꯁꯥꯎꯅꯔꯤꯅꯤꯗꯅ ꯍꯦꯛꯇ ꯍꯜꯂꯛꯄꯁꯤꯗꯤ ꯄꯥꯝꯗꯦꯕꯨ ꯑꯕꯣꯛꯇꯤ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯨꯕꯅꯤ ꯅꯪꯅ ꯍꯧꯖꯤꯛ ꯅꯍꯥꯟ ꯍꯌꯦꯡ ꯃꯤꯌꯥꯝꯅ ꯉꯥꯡꯅꯕꯗꯣ isu taba ngamoy aduna abok hoy nama hoy tawraganya isubu thinge kaino ima isa sin lainingdre dana yumda halatun leiraga thinge dia laininga leijasan moi mayamna isa sida otpa yabro yumse isa gi saruk yawini ala moirabadi lemna layu kaidogya moina ai isa otpa yabra yengo tu isa gi tanarubi khusa singse loina porong thoi mi gi makhutpu mandreba yinghaidri isa si yengoi nahasa haujik khakki khanba yaba nate hayeng ikai budugi khalu khara leiraga isu sia mapal thokpa ngamoi me mau haisidi yumgi thabak tawba isia hauna sani manem mana hairibu wadu tabidi kanthatpi ahal amana hairibu wasi karino kadaino khangde thawoina dum tawgi ama yauna tawbagum mama masa mana duna angang wakhal oibana tanawbi nupaga koiba hore mama na yare mate isu tanawbiya karino nangna handak tawraklibase abok pamde ko isu leikai ni khangnarakpa tare napana khanglabadi wa thokani adugumba lambi da khong thangjinganu ko abo hausitinya si ngaktani nang mauni ko nama sina phaba pauktak amatta takpidi hayeng ne ikai banang labadi hingningoi ko wakhal khara khalu abok pamde isugi na ongdo haujik ki nungai badang khanganu tungi khara khansi ko abo aisat kaya dum yenguni himasya ahal lamana haire matik mana daga hapke muthi lokana kana khure imagi muthiya isa kaidoriya tu sinninya nasangam de haribadi tumin ibung de potha tu leigi di hek haide si ima sauki ima nasais kalakidran isana nomugi sonjile namong suna moigi aning ba pamba torokpane ai si amta phamdau se nasasya langphai chatlubada layok tinukpa yawramdau mali nacha nupa sina maiba mukta kaurusu haibabu hek yade imana kandana isabu maibagi manaktam puge sunate do chumna satpa phawbu ngamdraba nama aina ima nacha sudode yenakha pawdabidu harau mathoi kaduna maningda amuk mamangda amuk senthok chenjin chanaraga leire nungai sei haujikti yumbure mada loi tainare mau mo oiraga maugi lichat khangdabi tawning ba tawbagi ayukni ibelai kaithel satugi thorai soli manem du sel thorai ibelai mau nangbu ngai khot ayuk sida kadai da satki haibuno ima kuire kaithel kadaba dugi ngasidi karuge tawni yengoi ngasidi satkranu ima mangha ma inung nungaiti aduda sunate yengo napuroi basya na aduna leirisi seba kita sumatau ima ge hongnabi mina zatlam khotlam daida aduda tawbudo tawrakan daw tum yaroyeba mau nangbu ngasidi satkranu kaidokya ima bu pambom suyam songida muthina ma khamuran tsasagrasano imauna sata yadi harabanina sathokluro adubu yengoi ngasidi haina singna satluko manem na haribadu tasina da satki matagum thoki karino ne pambom sibu okhak songida aibo magi muthiya isa sak lamamani ima thonga ke ko ibelai na thoklakpada thongal da khudi thisili ayo ima kanano engangnari sibo ayo khumi ga loi kare tawrisi san gari su lakpa tare aibu leho ba tare ne phan chung laga hekta thok lage
ꯁꯟ ꯒꯥꯔꯤ ꯑꯃ ꯂꯥꯛꯇꯨꯅ ꯁꯟ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯈꯠꯂꯤ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯁꯟ ꯒꯥꯔꯤꯗꯨ ꯃꯤ ꯆꯤꯟꯕꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯍꯦꯛ ꯏꯟꯅꯩ ꯏꯕꯦꯂꯩꯅ ꯅꯣꯏꯕꯨ ꯇꯞꯅ ꯊꯧꯅꯦ ꯍꯩ ꯅꯣꯏꯕꯨ ꯑꯩ ꯆꯟꯗ꯭ꯔꯦꯅꯦ ꯑꯩ ꯇꯥꯍꯧꯕ ꯇꯥꯔꯦ ꯑꯩꯌꯣ ꯅꯤꯡꯈꯣꯡꯒ ꯂꯣꯏ ꯀꯥꯏꯔꯦꯗ ꯇꯧꯔꯤꯁꯤ ꯅꯨꯄꯤ ꯑꯃꯅ ꯏꯆꯦ ꯉꯁꯤꯗꯤ ꯄꯥꯡꯅꯕ ꯇꯣꯡꯉꯁꯤ ꯃꯤꯁꯦ ꯑꯣꯈꯥꯛ ꯆꯤꯟꯈ꯭ꯔꯦ ꯅꯍꯥꯟꯈꯩꯗꯤ ꯀꯅꯥꯁꯨ ꯇꯣꯡꯕꯤꯅꯕ ꯂꯩꯇꯕꯅꯤ ꯅꯪꯕꯨ ꯑꯩ ꯇꯥꯍꯧꯗꯣꯔꯦꯅꯦ ꯍꯦ ꯇꯞꯅ ꯊꯧꯅꯦꯍꯦ ꯍꯣꯏꯃ ꯑꯩ ꯇꯥꯍꯧꯔꯦ ꯁꯟ ꯒꯥꯔꯤꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯈꯥꯝꯃꯨ ꯁꯟ ꯒꯥꯔꯤ ꯊꯧꯕ ꯇꯥꯗ ꯅꯪꯕꯨ ꯑꯃꯨꯛꯇ ꯈꯥꯝꯕꯤꯌꯨ ꯏꯆꯦ ꯏꯕꯦꯂꯩ ꯁꯟ ꯒꯥꯔꯤꯗꯒꯤ ꯇꯥꯍꯧꯔꯦ ꯑꯃꯨꯛꯇ ꯈꯥꯝꯃꯣꯃꯤ ꯅꯣꯏꯕꯨ ꯃꯤ ꯇꯥꯍꯧꯔꯦ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯁꯟ ꯒꯥꯔꯤꯗꯒꯤ ꯃꯤ ꯇꯥꯍꯧꯔꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯏꯕꯦꯂꯩ ꯊꯔꯣ ꯑꯣꯜꯂꯤ ꯁꯣꯔꯣꯛ ꯑꯗꯨꯗ ꯊꯔꯣ ꯑꯣꯜꯂꯒ ꯇꯥꯍꯧꯕꯗ ꯃꯈꯣꯡꯗ ꯃꯆꯤꯟ ꯇꯨꯝꯕ ꯑꯃꯅ ꯊꯤꯟꯗꯨꯅ ꯏ ꯊꯣꯛꯏ ꯑꯌꯣ ꯍꯣꯏ ꯃꯁꯤꯗꯤ ꯂꯣꯏ ꯀꯥꯏꯔꯦ ꯑꯌꯣ ꯑꯩ ꯁꯟ ꯒꯥꯔꯤꯗꯒꯤ ꯇꯥꯍꯧꯔꯦ ꯂꯣꯏ ꯀꯥꯏꯔꯕ ꯃꯥꯜꯂꯦ ꯑꯌꯣ ꯏ ꯊꯣꯛꯏ ꯈꯗꯥꯡ ꯀꯥꯏꯔꯦ ꯏꯆꯦ ꯀꯗꯥꯏꯗ ꯁꯣꯛꯀꯦ ꯏꯆꯦ ꯑꯝꯇ ꯂꯦꯞꯈꯠꯁꯤꯁꯤ 이마 까리노 떠오르시니 이게 이 낙다 콩씨 그놈 떠오래 아이 콩씨 이 토에 아이 콩는 삿방 엄마로 이마 까나 라이게 아이 콩씨 이 토일미 삿키노 하이버 따다 띵켓 라이케 뚜나 잣루부다기 마콩 속라가 잣바야다 할레이 따나우비나 이마 아이 살루키게고 아이 낭부 콩다 속라가노 이마 나이네 잣루 예ngoi 하이나 싱나 살루고 아요요요요 콩식바나 야드레 마빠 따노비 이빠기 베마 낭부 따브르네 헤이 아무 까우라다보니 짤람 콜람 다이시다 따노비 낭부 따드라이미 이빠나 까우리세 이빠부 이싱냠 카우랑이다 이싱 기타 바바 아이 탱이 아복 다요 아이 쌀레 이문가 시다 레이바 미 카이세 와리 아마타 시에가 마이가 사나바 야네 이사시나 하got 깡칸 ngamdana 아이부 이싱세 탁디 탁링크레다 하got 부숭함다 나티 이사시나 노무노무기 손질레 떠우리세 따노비 마우마나 로나 툭나 누파 아마가 우나람이 따노비나 누파 우나리ngaida 레가기 마이라 파이비싱나 파람이 하리바 파워시 아한비 따람이 까리 혹시 아이나 떠우토리바시보 tombi hay tombi nau nang buta bro kay daw lagi adu kana kaulit tu bobo hay salom ta na san nupi du phari mayam sangdana maru ko khibata re abo na sat ki bu hay bu na baga na maga sia karam na thanam ni salom ta thuna stalle bo adu ge oiradi mo oiraga nupa yam koi ning nadi phagi phasasadu adu gi damak ai chatpa ngamjaroi ikai go nangbu na san nupi ni ni he atai kana sunate na ba taradi wa thu ani ba na san loi ba ta se as hai di kar mai tawni si da thok ta na bai da na hai na tawnu hai ba ni ya de ba ibe leina ima karino ai na tari ba pa ayo karino ai na tari ba pau si ba khong si su thang tu da chat pa ngamdre tap na ngango ibungo tani ba ima legi ima na phana ba loi na sinki ꯃꯁꯨꯒꯤꯗꯃꯛ ꯆꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯊꯣꯔꯛꯇꯨꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯝꯃꯤ ꯁꯣꯏꯗ꯭ꯔꯤ ꯉꯝꯗ꯭ꯔꯤꯉꯩꯗ ꯍꯥꯏꯕꯗꯗꯤ ꯃꯋꯥ ꯂꯧꯕꯤꯗꯦ ꯁꯣꯏꯔꯛꯂ ꯃꯇꯝꯗꯅ ꯑꯍꯟꯕꯤꯗ ꯇꯥꯏ ꯇꯅꯧꯕꯤꯒꯤ ꯋꯥꯔꯤꯅ ꯂꯩꯀꯥꯏ ꯁꯥꯔꯥ ꯁꯟꯈ꯭ꯔꯦ ꯃꯦꯝꯆꯥꯅ ꯅꯠꯇꯦ ꯃꯥꯒꯤ ꯇꯅꯧꯕꯤ ꯍꯥꯏꯕꯗꯨꯅ ꯇꯧꯔꯛꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣꯕ ꯉꯟꯇꯥꯅ ꯃꯌꯨꯝꯗ ꯄꯥꯜꯂꯤꯔꯒ ꯍꯦꯛꯇ ꯅꯨꯄꯥꯗꯣ ꯄꯥꯝꯗꯦꯅ ꯍꯜꯂꯛꯑꯦ ꯏꯁ ꯑꯗꯨꯒ ꯃꯧ ꯃꯥꯅ ꯅꯨꯄꯥꯒ ꯀꯣꯏꯗꯅ ꯃꯣꯏꯒꯨꯝꯕ ꯃꯧ ꯀꯌꯥꯁꯦ ꯂꯩꯕꯗꯒꯤ ꯂꯩꯕꯥꯛꯁꯦ ꯃꯥꯡꯊꯔꯛꯂꯕꯅꯤ ꯂꯩꯁꯥꯕꯤ ꯃꯧ ꯉꯥꯛꯇ ꯉꯥꯏꯔꯦ ꯁꯅꯥꯅ ꯏꯆꯦ ꯏꯕꯦꯝꯃ ꯍꯜꯂꯛꯏꯗꯣ ꯄꯥꯝꯗꯕꯒꯤ ꯅꯠꯇꯦ ꯆꯟꯅꯗꯕꯒꯤ ꯃꯃꯥ ꯏꯕꯦ ꯂꯩꯗꯣ ꯑꯗꯨ ꯍꯥꯟꯅ ꯋꯥꯔꯛꯀꯗꯕꯅꯤ ꯃꯆꯥꯗꯨꯗ ꯑꯐꯕ ꯑꯃꯠꯇ ꯏꯟꯁꯤꯟꯕ ꯅꯠꯇꯦ ꯀꯅꯥꯒꯤ ꯁꯪꯁꯥꯔꯒꯤ ꯑꯔꯣꯏꯕꯤꯅꯤ ꯏꯟꯁꯤꯜꯂꯤꯕꯁꯦ ꯏꯀꯨꯏ ꯀꯨꯏꯈꯤꯗ꯭ꯔꯤ ꯍꯟꯗꯛ ꯏꯕꯦ ꯂꯩꯗꯣ ꯁꯟ ꯒꯥꯔꯤꯗꯒꯤ ꯇꯥꯍꯧꯋꯦꯅ ꯃꯈꯣꯡꯗꯣ ꯊꯥꯡ ꯌꯥꯗꯦ ꯍꯥꯏꯅꯩꯅꯦ ꯑꯗꯨꯁꯨ ꯀꯂꯛ ꯍꯦꯛ ꯄꯦꯜ ꯂꯥꯏꯅ ꯋꯥꯔꯛꯏꯅꯤ ꯅꯠꯇꯦ ꯏꯆꯦ ꯌꯦꯡꯉꯣꯕ ꯏꯅꯦ ꯑꯍꯟꯕꯤꯗꯣ ꯃꯁꯥꯁꯨ ꯁꯣꯜꯂꯤꯗꯅ ꯑꯔꯣꯏꯕꯤꯗ ꯃꯅꯦꯝꯗꯣ ꯑꯁ ꯀꯌꯥ ꯃꯊꯣꯡ ꯆꯥꯕ ꯌꯨꯝꯕꯥ ꯅꯠꯇꯦꯗ ꯃꯦꯝꯆꯥꯅ ꯇꯥꯗ ꯃꯨꯊꯤꯗꯨꯁꯨ ꯂꯪꯐꯩꯗ ꯂꯩꯔꯨꯕꯗꯒꯤ ꯍꯜꯂꯛꯄꯗꯒꯤ ꯑꯗꯨꯝ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯅꯥꯗꯨꯅ ꯂꯩꯔꯦꯌꯦ ꯀꯅꯥꯅꯕꯨ ꯐꯗꯣꯏꯅꯣ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯂꯝꯆꯠ ꯑꯗꯨꯗ ꯑꯁ ꯑꯩꯗꯤꯅꯦ ꯁꯤꯒꯨꯝꯕ ꯋꯥꯔꯤꯒ ꯁꯥꯖꯅꯤꯡꯗꯦꯗ ꯏꯆꯥ ꯅꯤꯡꯉꯣꯜ ꯍꯧꯔꯤ ꯃꯆꯥꯅꯨꯄꯤ ꯃꯤꯌꯥꯝꯅ ꯐꯥꯔꯦ ꯅꯨꯄꯥ ꯑꯃꯒ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯃꯨꯊꯤꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯛꯏ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤ
ꯅꯪ ꯄꯣꯛꯂꯨꯕꯒꯤ ꯃꯍꯩꯔꯣ ꯑꯩꯅ ꯐꯪꯂꯤꯕꯁꯦ? ꯈꯨꯝꯃꯨ, ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤ ꯀꯔꯤꯅꯣ? ꯈꯨꯝꯃꯨ. ꯕꯥꯕꯥ, ꯅꯆꯥ ꯀꯧꯔꯛꯀꯅꯨ. ꯅꯆꯤꯜꯂꯗꯨꯅ ꯄꯥꯕ ꯍꯥꯏꯅ. ꯅꯪ ꯑꯉꯥꯡ ꯃꯆꯥ ꯄꯦꯜꯂꯣ. ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯌꯣꯜꯂꯒ ꯄꯦꯜꯂꯣ ꯅꯪ. ꯅꯪ ꯄꯦꯜꯂꯣ. ꯕꯥꯕꯥ, ꯁꯦ ꯑꯃꯨꯛꯇ ꯐꯃꯨꯡꯗ ꯄꯣꯊꯥꯁꯤ. ꯅꯆꯥ ꯂꯥꯜꯂꯦ ꯕꯥꯕꯥ. ꯁꯣꯛꯂꯛꯀꯅꯨ, ꯊꯦꯡꯂꯛꯀꯅꯨ, ꯀꯧꯔꯛꯀꯅꯨ. ꯅꯪ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ. ꯅꯪ ꯇꯧꯅꯤꯡꯕ ꯇꯧ. ꯅꯃꯥꯅ ꯆꯥꯅ ꯇꯧ. ꯑꯍꯟꯕꯤꯅ, ꯀꯩꯗꯧꯔꯒꯦ ꯁꯦ? ꯑꯃꯨꯛꯅꯦ ꯂꯩꯀꯥꯏ ꯇꯥꯔꯒ ꯐꯖꯗꯦ. ꯅꯄꯥꯅ ꯆꯥ ꯂꯥꯎꯅꯅꯨ. ꯃꯨꯊꯤꯌꯥ, ꯅꯁꯥꯗꯣ ꯉꯝꯗꯦ ꯍꯥꯏꯔꯕꯗꯤ ꯅꯪꯕꯨ ꯏꯔꯦꯟꯖꯅ ꯄꯣꯊꯥꯔꯒ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ? ꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯗꯅ ꯏꯁꯨꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯈꯟꯗꯣꯛꯂꯁꯤ. ꯃꯥ, ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯁꯣꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯀꯔꯤꯁꯨ ꯈꯟꯗ ꯍꯦꯛꯇ ꯈꯣꯡ ꯊꯥꯡꯖꯤꯜꯂꯤ. ꯑꯗꯨꯒ ꯁꯣꯏꯔꯛꯂꯕ ꯃꯇꯝꯗꯅ ꯂꯥꯏꯕꯛ ꯀꯔꯤꯒꯤꯅꯣ ꯂꯥꯏꯕꯛꯇ ꯍꯦꯛꯇ ꯇꯥꯏꯁꯤꯟꯅꯔꯤꯕꯁꯦ? ꯑꯩ ꯁꯥꯎꯅꯤꯡꯉꯤ. ꯌꯣꯠ, ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯁꯦ ꯌꯣꯠ. ꯌꯥꯔꯦꯁꯦ, ꯅꯪꯕꯨ ꯇꯣꯛꯑꯣꯕ. ꯇꯅꯧꯕꯤ, ꯆꯪꯉꯣ ꯅꯪꯒꯤ ꯀꯥꯗ. ꯅꯄꯥꯁꯤ ꯁꯥꯎꯔꯦ. ꯑꯕꯣꯛ ꯑꯃꯨꯛꯇ ꯊꯦꯝꯒꯦ. ꯃꯨꯊꯤ, ꯃꯃꯥꯅ ꯊꯦꯝꯖꯤꯜꯂꯝꯃꯤ. ꯇꯅꯧꯕꯤ, ꯃꯄꯥꯅꯒ ꯉꯥꯡꯕꯒ ꯃꯤꯌꯥꯝꯅ ꯃꯥ ꯎꯕꯗ ꯋꯥꯔꯤ ꯁꯥꯟꯅꯕꯤꯕꯒ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯖꯔꯛ ꯏꯀꯥꯏꯕꯅ ꯃꯁꯥꯗꯣ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯗꯣꯝ ꯊꯣꯔꯛꯏ. ꯍꯤꯡꯕꯒꯤ ꯑꯁꯥ ꯌꯥꯎꯗ꯭ꯔꯕ ꯑꯩꯁꯦ ꯍꯤꯡꯅꯤꯡꯗ꯭ꯔꯦ. ꯑꯩ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥꯕꯨꯁꯨ ꯃꯤꯒꯤ ꯉꯥꯡꯅꯐꯝ ꯑꯣꯏꯍꯟ ꯃꯧꯒꯤ ꯁꯤꯡꯗ ꯆꯜꯂꯨꯔꯕꯤ ꯑꯩꯅ ꯂꯝꯂꯥꯟꯕ ꯀꯅꯥꯒ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ. ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯁꯦ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ. ꯋꯥꯈꯜ ꯃꯥꯅ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯊꯋꯥꯏ ꯊꯥꯅꯤꯡꯕ ꯍꯦꯛ ꯄꯣꯛꯂꯛꯏ. ꯀꯥꯟꯅꯗꯕ ꯑꯩꯅ ꯍꯤꯡꯗꯨꯅ ꯂꯩꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ? ꯏꯃꯥ, ꯕꯥꯕꯥ, ꯅꯆꯥꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯒꯤ ꯋꯥꯔꯤ ꯁꯥꯐꯝ ꯑꯣꯏꯔꯕ꯭ꯔꯣ? ꯑꯕꯣꯛꯅ ꯇꯠꯇꯅ ꯍꯥꯏꯕꯗꯣ ꯏꯟꯖꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯏꯀꯥꯏꯕ ꯐꯪꯂꯤꯕꯁꯤ ꯐꯪꯂꯝꯂꯣꯏꯀꯣ? ꯑꯩ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯂꯔꯣꯏ. इखुद असिद पाइब थौरी असिना अैगी अरोइब ओइख्रगे अै ताबा गमद्रे अै खांबा गमद्रे मा तनौबी खंथरुब तौदना मियामगी मिनोक मयामदुदा खांबा ngमदबदगी मसा मतोमता थवै थाखी अयुक्नी तोंबी दौना नसिदी एखोइ इमुंगसे कनासु हौगतलमद्रिना कानदे नस्वाइफाव तोगे अबोक सौगतरि मालिना तौरिसे तोंबी नौना सुम थोरकपदा थोंगाल मपाद हौबा हैनौ पांबी अदुदा मसलना थौरी यानदुना लेरंबदो थेंगनरई कइनो तौरी मतौसिदि मसलगी मखोंग कोंदुना तनौबी इमुंगी बेमा करिनो नसी इसल तौरमलिबसिबो अबो अबो इमा बाबा एखोइ तनौबीसे तोंबी नौना कन्ना लावरकपदा अहनबिसु तारदुना थोरई करिनो तौरीबा मतौ असिदि तोंबी नौ नचलसि कइदौरके अबोकीसु तनौबी करिनो इसोना तौरमलिबा मतौ असिबो अबोक्ति मांगलेदना अबो इचलसे एखोइ मयामु थादोक्तुना चतख्रे से नचलसे अबोक्ता लौथौओ अबोक येंबा ngमद्रे तनौबी मसाकी फिबम उबदा इबेले कपसै मखोंग अदुना चतपसु यादा ओंथोकना साकना खांगी हे ताइबंग सेंबा मपु नंगी कुमई असिबु करिनो करिगी साग कायनाहनबनो इमागी तनौबी हे लाई नंग याफत ममाईगी थादगी इचाबु सेतुना पुबिख्रे सुक्वाब मैचाक असे इथक्ता नुंजाव अमना ननबगुम अई खांबा ngमद्रे फुंगादा लैबा इमोइनो इमादो येंगनिंगदे इबेलेगी मतौदो उबदा तौरीबा मतौसी उबदा मिटसे नारे ताइदे वारगन अखोइदा पंगताइदा ताइननि अखोइ निंसिंगलकनि नुंगाइबा मतमदना मयासे अरैखै थांदोक्लगा नोकनि मतमदुददि लाई अखोइसे निंसिंबिरोइ ताइबंग मियोइबसे नुंदि नुंसिदे वारगना लाई अखोइदा ताइनै मसाना सोइजरगा लाई अखोइदा हेक्ता थांजिल लाई अखोइना कैसु हाइदबसिदा सुम हेंजिलै अहल लमना हाइबा इंदा तिनखेत लाइखेतलबदी अदुगी महै अदुम फंगनि मीना वारकपा ngमद्रबदी लाइना वारखिनि तानिंगदे कपसिननु येंनिंगदे अहिबु लौसिनबिरो असुक थीबा लाइबा हे ताइबंग मपु करिनो नंगी कुमई असिबो इबेलै हौगलगा चटके तौबदा हाइथरई मपुरोइबना ngai
Nangbu satpa ngamde hairabadi ningthina layusi. Makhoi ta. Manemna lao ima samke tumbinaw namasi amuk tamagi kada pusin sise. Karomdagi no khangde ibelay do ngasidi mabukning nungsirei. Laikaida mi khudingi imong yon mayaba yole aduga mano warak law matamdana magi damak mana yoluba mi singduna lepirabada mabukning nungsirei. Aigi mi yolaga kari kanaba phangi maduna mangjaribasi masaki magulni khangludrei ibelay do. Ima Kaidorage ima laye si potharo nakong nayeraga karigi saluribano nangna hainingba layrasu ima da hayo ima namau yam lankre karigi maulaliba imaulande namau aina inemna haibada ditket laiketuna lamket lamhaituna jalubada kasi aigi phibamsi oirakpa isada mamahoibi aina afaba amatten sillutabada Ichada ngasiki masa matopda yarisi haukrabadi haukre namawai na maramoy to na ngasidi imong ngase hugat pangamda mang pareko ay ngasidi mikamtoy nahasa ngasidagi wakal taro ahal laman na tawganu pati hayba pota tingket laiketuna anam kanduna tawganu ko karigumba anam kanduna tawba tarabadi afaba mahay pangloy ko Potharo yari. Imaubu inemna ngaklabani. Ibelay wakal kazik tare harasu mamang tagtataw kiba mayam aduna nungayba pangkidre. Makongdo dumna aduna lenki. Itaki ahal laman na hayba wada he hatung duna isagi apamba tawning basisu patta boyre. Ahal laman na hayba wada tingket laiketuna. Kagtatuna jatkinu hayba pota jatlubana ibelay makong jatpayada lenki. Ahal mathina chakfu meli haibasi kaugumsi